ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ ꯐꯩꯔꯦꯝꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯌꯥꯏꯁ꯭ꯀꯨꯜ, ꯃꯤꯌꯥꯝꯅ ꯏꯖꯠ ꯇꯧꯅꯕ, ꯁꯦꯟꯖꯥꯎ ꯄꯥꯏꯕ, ꯂꯧꯌꯥꯝ ꯆꯥꯕ, ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯂꯣꯏꯅꯕꯤ ꯁꯅꯥꯁꯨ ꯃꯕꯨꯛ ꯃꯔꯥ ꯇꯞꯄ, ꯃꯆꯥ ꯃꯃꯧꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯕꯤ, ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯌꯥꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯁꯅꯥ ꯃꯇꯨꯝꯅ "ꯄꯨꯄꯨ, ꯅꯪ ꯁꯟ ꯁꯥꯎꯋꯣ, ꯑꯩ ꯄꯨꯄꯨꯒꯤ ꯃꯊꯛꯇ ꯇꯣꯡꯉꯒ ꯁꯝꯄꯣꯠ ꯈꯣꯏꯒꯦ." "ꯍꯥ, 이수 ꯁꯝꯄꯣꯠ ꯈꯣꯏꯒꯦꯕ? ꯁꯦ ꯄꯨꯄꯨ ꯁꯟ ꯁꯥꯔꯦ, ꯀꯟꯅ ꯄꯥꯏꯌꯨꯀꯣ, 이수 ꯇꯥꯅꯤ." ꯁꯅꯥ ꯃꯇꯨꯝ ꯃꯄꯨꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ "ꯍꯩ, ꯑꯔꯇꯤ, ꯑꯩꯗꯤ ꯁꯝꯄꯣꯠ ꯈꯣꯏꯔꯦ. ꯍꯩ, ꯑꯗꯣ ꯄꯨꯄꯨ, ꯑꯩꯗꯤ ꯍꯌꯦꯡ ꯆꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯁꯟ ꯃꯌꯥꯝꯁꯦ ꯂꯧꯕꯨꯛꯇ ꯄꯨꯊꯔꯒꯅꯦ ꯈꯪꯉꯕ ꯁꯝꯄꯣꯠ ꯈꯣꯏꯗꯣꯏꯅꯤ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯝꯄꯣꯠ ꯈꯣꯏꯅꯕ ꯂꯧꯕꯨꯛ ꯂꯩꯕ꯭ꯔꯥ ꯄꯨꯄꯨ?" "이수ꯕꯨ ꯁꯝꯄꯣꯠ ꯈꯣꯏꯅꯤꯡꯕ꯭ꯔꯅꯦ?" "ꯈꯣꯏꯅꯤꯡꯉꯤ ꯄꯨꯄꯨ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛ ꯑꯆꯧꯕ ꯑꯄꯥꯛꯄ ꯂꯩꯕ꯭ꯔꯥ?" "이수ꯒꯤ ꯂꯧꯕꯨꯛ ꯑꯆꯧꯕ ꯑꯄꯥꯛꯄ ꯀꯔꯤꯒꯤ ꯂꯩꯇꯅꯤ? 이수ꯅ ꯁꯝꯄꯣꯠ ꯈꯣꯏꯅꯅꯕ ꯂꯧꯕꯨꯛ ꯃꯌꯥꯝ ꯑꯃ ꯂꯩꯗ. 이수ꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯄꯨꯄꯨꯅ 이수ꯒꯤ ꯂꯧꯕꯨꯛ ꯃꯌꯥꯝꯗꯣ 이수ꯗ ꯇꯥꯛꯀꯗꯧꯔꯤꯕꯅꯤ." "ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯑꯩꯅ ꯁꯝꯄꯣꯠ ꯈꯣꯏꯔꯒ ꯐꯧ ꯃꯌꯥꯝ ꯊꯥꯒꯦꯀꯣ ꯄꯨꯄꯨ." "이수ꯅ ꯐꯧ ꯑꯁꯨꯛ ꯊꯥꯅꯤꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯄꯨꯄꯨꯗ ꯍꯥꯏꯌꯨꯗꯅ." "ꯑꯗꯨꯕꯨꯔꯣ ꯄꯨꯄꯨ, ꯑꯩꯈꯣꯏ ꯃꯤꯁꯦ ꯆꯥꯛ ꯆꯥꯔꯒ ꯍꯤꯡꯉꯤꯁꯤꯗꯤ. ꯄꯨꯄꯨꯗꯤ ꯑꯁꯤꯐꯥꯎ ꯈꯪꯗ ꯃꯥꯜꯂꯦ. ꯄꯨꯄꯨ ꯑꯄꯪ, ꯑꯩꯈꯣꯏꯁꯤ ꯆꯥꯛ ꯆꯥꯔꯒ ꯍꯤꯡꯉꯤꯅꯦ. ꯑꯗꯨꯅ ꯑꯩꯗꯤ ꯍꯌꯦꯡ ꯃꯌꯥꯝ ꯆꯥꯎꯔꯒ ꯂꯧꯕꯨꯛꯇ ꯐꯧ ꯊꯥꯅꯤ. ꯑꯗꯨꯒ ꯏꯟꯁꯥꯡ ꯅꯥꯄꯤꯁꯨ ꯊꯥꯔꯒ ꯁꯦ ꯃꯌꯥꯝ ꯇꯥꯅꯤ. ꯑꯩꯅꯀꯣ ꯂꯝꯕꯤꯗ ꯆꯠꯄꯗ ꯂꯧꯕꯨꯛꯇ ꯂꯩꯕ ꯃꯤꯁꯤꯡꯅ ꯂꯩꯈꯣꯝ ꯇꯩꯔꯒ ꯋꯥꯅ ꯊꯕꯛ ꯁꯨꯕꯗꯣ ꯑꯩ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯉꯣ ꯄꯨꯄꯨ. ꯑꯗꯨꯅ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯒ ꯃꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯤ." "ꯆꯨꯝꯃꯤ 이수ꯅ ꯍꯥꯏꯕ. ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯂꯟꯗꯤ ꯃꯍꯩ ꯃꯔꯣꯡ ꯑꯁꯤꯅꯤ. ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤꯅ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯩꯔꯕꯁꯨ ꯆꯥꯅ ꯊꯛꯅꯕ ꯃꯍꯩ ꯃꯔꯣꯡ, ꯏꯁꯤꯡ ꯐꯪꯗ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ. ꯑꯗꯨꯅ ꯂꯧꯃꯤꯁꯤꯡꯕꯨ ꯃꯃꯜ ꯋꯥꯡꯅ ꯂꯧꯒꯗꯕꯅꯤ. ꯂꯧꯃꯤꯁꯤꯡꯒꯤ ꯃꯄꯥꯜ ꯇꯥꯡꯂꯒꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯤꯡꯂꯤꯕꯁꯤ. 이수ꯗꯤ ꯃꯔꯝ ꯑꯣꯏ. ꯍꯣꯔꯦꯟ ꯄꯨꯄꯨꯅ ꯃꯅꯤꯡꯒꯤ ꯆꯤꯡꯒꯣꯜꯗ ꯏꯪꯈꯣꯜ ꯀꯣꯏꯔꯤꯕ ꯃꯌꯥꯝꯗꯣ ꯌꯦꯡꯕ ꯄꯨꯕꯤꯗꯧꯔꯤꯕꯅꯤ." "ꯑꯁꯦꯡꯕꯒꯤ ꯄꯨꯕꯤꯌꯨꯀꯣ ꯄꯨꯄꯨ." ꯇꯥꯟꯖꯥꯗꯨꯗ ꯁꯅꯥꯁꯨ ꯀꯩꯊꯦꯜ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ "ꯍꯣ ꯕꯣꯕꯣꯛꯀꯤ 이수 ꯁꯅꯥ, ꯕꯣꯕꯣꯛ ꯍꯜꯂꯛꯑꯦ. 이수ꯅ ꯉꯁꯥꯏ ꯂꯩꯔꯛꯎ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯕꯣꯕꯣꯛꯅ ꯂꯩꯔꯛꯂꯤꯕꯁꯦ ꯆꯨꯝꯂꯕ꯭ꯔꯥ ꯌꯦꯡꯉꯔꯥꯎꯁꯦ." "ꯑꯩꯌꯥ ꯕꯣꯕꯣꯛ, ꯁꯤꯗꯤ ꯌꯥꯝ ꯌꯥꯝꯃꯦ. ꯏꯃꯥꯗ ꯌꯦꯡꯍꯜꯂꯨꯒꯦ. ꯉꯥ ꯑꯆꯧꯕꯁꯨ ꯌꯥꯎꯋꯦ. ꯏꯃꯥ, ꯍꯣ ꯏꯃꯥ, ꯕꯣꯕꯣꯛ ꯍꯜꯂꯛꯑꯦ." "ꯍꯩ ꯇꯨꯅꯤꯅꯤ ꯅꯪꯕꯣ. ꯈꯥꯎꯗꯣ ꯆꯥꯎꯕꯅꯤ, ꯅꯃꯥꯅ ꯊꯥꯡꯖꯅꯤ, ꯊꯝꯃꯨꯅꯦ." "ꯕꯣꯕꯣꯛ, ꯑꯩꯗꯤ ꯃꯁꯥ ꯐꯕꯅꯦ. ꯑꯩꯗꯤ ꯈꯥꯎꯁꯦ ꯊꯥꯡꯕ ꯉꯝꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯃꯇꯨꯝ ꯃꯕꯣꯛꯅ ꯀꯩꯊꯦꯜ ꯆꯠꯄꯗ ꯄꯨꯔꯨꯕ ꯈꯥꯎ ꯑꯆꯧꯕꯗꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯊꯥꯡꯂꯒ ꯆꯪꯈ꯭ꯔꯦ꯫ ꯁꯅꯥ ꯇꯞꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯃꯈꯣꯏ ꯃꯄꯥ, ꯋꯥꯐꯝ ꯑꯝꯇ ꯇꯥꯟꯅꯁꯤ ꯍꯥꯏꯕꯕꯨ." "ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯑꯗꯨꯛ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯇꯥꯟꯅꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ?" "ꯍꯣ ꯑꯇꯩꯒꯤ ꯅꯠꯇꯤꯌꯦ. ꯊꯥꯏꯅ ꯑꯩꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕꯤ ꯑꯃ ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯀꯩꯊꯦꯜꯗ ꯍꯦꯛ ꯊꯦꯡꯅꯔꯦ. ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ. ꯉꯁꯤꯗꯤ ꯉꯥꯏꯍꯥꯛꯁꯨ ꯐꯝꯗꯣꯛꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯨꯔꯦ. ꯑꯗꯨꯗ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯒꯤ ꯏꯇꯥꯗꯨꯅ ꯅꯆꯥꯅꯨꯄꯤꯁꯦ ꯅꯃꯧ ꯑꯣꯏꯖꯔꯒꯦꯗꯅ ꯍꯥꯏꯔꯛꯄꯒꯤ ꯋꯥꯅꯤꯁꯦ. ꯃꯈꯣꯏ ꯃꯄꯥꯕꯨ ꯋꯥꯐꯝꯁꯦ ꯀꯔꯤ ꯈꯜꯂꯤꯒꯦ? ꯅꯆꯥꯅꯨꯄꯤꯁꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯆꯍꯤ ꯃꯇꯥꯡ ꯆꯞ ꯆꯥꯔꯦ. ꯃꯁꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯁꯨ ꯂꯩꯕ ꯃꯥꯟꯗꯦ. ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯑꯌꯥꯕ ꯄꯤꯈ꯭ꯔꯁꯤꯔꯣ?" "ꯍꯩ ꯃꯃꯥ, ꯊꯨꯃꯟꯗ꯭ꯔ ꯅꯪꯒꯤ ꯋꯥꯐꯝꯁꯤꯕꯨ? ꯃꯇꯝ ꯈꯔ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯄꯪꯂꯩ ꯃꯔꯩꯖꯈꯤꯕ ꯌꯥꯔꯤꯗ." "ꯍꯣ ꯂꯩꯕꯒꯤ ꯋꯥꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯆꯥ ꯅꯤꯉꯣꯜ ꯑꯁꯦ ꯌꯨꯝꯁꯤꯗ ꯂꯩꯌꯨ ꯍꯥꯏꯔꯤꯕꯅꯤ. ꯑꯗ ꯌꯥꯔꯣꯏꯗꯕ ꯂꯩꯔꯕꯅꯤꯅ ꯃꯇꯝ ꯆꯥꯔꯤꯉꯩꯁꯤꯗ ꯍꯌꯦꯡ ꯏꯆꯥꯅ ꯂꯩꯔꯨꯕꯗꯁꯨ ꯅꯨꯡꯉꯥꯏꯖꯒꯗꯕ ꯇꯥꯟꯖꯥ ꯑꯃ ꯂꯥꯛꯂꯤꯕꯁꯦ ꯅꯥꯟꯊꯣꯛꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯂꯕꯅꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯕꯨꯗꯤ ꯑꯩꯁꯨ ꯃꯁꯛ ꯈꯪꯗ꯭ꯔꯦ. ꯑꯗꯨꯗ ꯉꯁꯥꯏ ꯃꯦꯝꯆꯥꯅ ꯍꯥꯏꯔꯝꯕꯗꯨꯕꯨ ꯃꯆꯥ ꯄꯤꯕ 3ꯅꯤ
ꯌꯥꯏ ꯃꯗꯨꯃꯗꯤ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗ ꯃꯁꯥꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯂꯩꯔꯒ ꯍꯣꯡꯗꯣꯛꯂꯒ ꯁꯅꯥ ꯀꯔꯕꯥꯔ ꯌꯥꯝ ꯆꯥꯎꯅ ꯇꯧꯔꯒ ꯂꯩ ꯍꯥꯏ꯫ ꯃꯆꯥ ꯌꯥꯏ ꯃꯁꯤꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯆꯥꯅꯨꯄꯤ ꯍꯥꯏꯕ ꯆꯪꯂꯛꯂꯒꯦꯗꯅ ꯍꯥꯏꯍꯧꯔꯤꯕꯁꯤ꯫ ꯈꯔꯤ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯃꯤꯡꯗꯨꯕꯨ ꯑꯣ ꯆꯤꯡꯂꯦꯟ ꯍꯥꯏꯕ ꯆꯤꯡꯂꯦꯟ꯫ ꯀꯔꯤ ꯏꯕꯨꯡꯉꯣ ꯆꯤꯡꯂꯦꯟꯅꯤ ꯍꯥꯏꯕ? ꯍꯩꯃ ꯃꯈꯣꯏ ꯃꯄꯥꯕꯨ ꯅꯨꯄꯥ ꯃꯆꯥꯗꯨ ꯍꯥꯟꯅ ꯃꯁꯛ ꯈꯪꯕꯤꯕ꯭ꯔꯣ? ꯀꯔꯤ ꯈꯪꯗꯅꯤ ꯃꯕꯨꯛ ꯃꯔꯥ ꯇꯞꯈ꯭ꯔꯕ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥ ꯃꯆꯥꯅꯤ꯫ ꯊꯛꯁꯤ ꯈꯥꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯂꯩꯈ꯭ꯔꯕ ꯃꯗꯨ ꯑꯣꯏꯔꯗꯤ ꯌꯥꯏꯅꯦ ꯃꯃꯥ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ ꯃꯈꯣꯏ ꯃꯄꯥꯅ ꯑꯌꯥꯕ ꯄꯤꯔꯛꯄꯁꯦ꯫ ꯑꯩꯗꯤ ꯉꯁꯥꯏꯅ ꯋꯥꯐꯝꯁꯦ ꯌꯥꯊꯣꯛꯂꯝꯁꯤꯔꯥ ꯍꯥꯏꯗꯅ ꯈꯜꯂꯕꯅꯤ ꯑꯗꯨꯗ ꯃꯈꯣꯏ ꯃꯄꯥꯒꯤ ꯋꯥ ꯑꯃ ꯇꯥꯗ꯭ꯔꯕꯗꯤꯗꯅ ꯌꯥꯊꯣꯛꯂꯝꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯗꯤ ꯑꯊꯨꯕꯗ ꯑꯩ ꯄꯥꯎꯁꯦ ꯃꯦꯝꯆꯥꯒꯤ ꯃꯐꯝꯗ ꯌꯧꯍꯟꯈ꯭ꯔꯒꯦꯀꯣ꯫ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯃ ꯅꯃꯧ ꯅꯨꯄꯤꯒ ꯅꯈꯣꯏ ꯅꯨꯄꯤ ꯃꯁꯦꯜ ꯇꯥꯟꯅꯔꯒ ꯁꯤꯜꯂꯨ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯥꯡꯒꯜ ꯐꯔꯤꯉꯩ ꯑꯁꯤꯗ ꯏꯆꯥ ꯑꯁꯤꯒꯤ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡꯁꯦ ꯅꯥꯈꯩ ꯑꯃ ꯁꯦꯡꯗꯣꯛꯄꯤꯔꯝꯕꯅ ꯐꯔꯦꯗ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯅꯤ ꯌꯥꯁꯤꯟꯅꯔꯕꯗ ꯊꯥꯗꯣꯏ ꯑꯃꯗꯤ ꯆꯤꯡꯈꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯕꯥꯕꯥ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯑꯁꯨꯛ ꯊꯨꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯁꯤꯜꯂꯤꯕꯁꯤꯕꯣ? ꯅꯈꯣꯏꯒꯤꯁꯦ ꯑꯩꯕꯨ ꯅꯨꯄꯤꯅꯤ ꯆꯥꯕ ꯇꯤꯡꯉꯤ ꯀꯥꯏꯅ ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯂꯩꯍꯟꯅꯤꯡꯗꯕ ꯌꯥꯝ ꯃꯥꯜꯂꯤ꯫ ꯑꯩꯅꯗꯤ ꯌꯨꯝꯁꯤꯗ ꯂꯩꯁꯥꯕꯤ ꯁꯥꯔꯤ ꯃꯤꯡꯊꯣꯜ ꯐꯪꯗ꯭ꯔꯤ ꯐꯥꯎ ꯏꯅꯤꯡ ꯇꯦꯛꯈꯩ ꯂꯩꯖꯈꯤꯒꯦ ꯈꯜꯂꯤꯉꯩꯁꯤꯗ ꯏꯄꯥꯒꯤ ꯊꯥꯗꯣꯏ ꯅꯪꯁꯤ ꯏꯄꯥꯒꯤ ꯊꯋꯥꯏ ꯃꯆꯥꯅꯤ꯫ ꯏꯆꯥꯅ ꯅꯄꯥꯒꯤ ꯏꯆꯥꯛ ꯏꯔꯜ ꯆꯥꯗꯅ ꯀꯅꯥꯅ ꯆꯥꯕꯤꯅꯤ? ꯑꯗꯨꯝꯅ ꯋꯥꯈꯜ ꯐꯠꯇꯕ ꯈꯟꯕ ꯐꯠꯇꯦꯀꯣ꯫ ꯃꯤ ꯈ꯭ꯋꯥꯏꯅ ꯃꯆꯥ ꯅꯤꯉꯣꯜ ꯊꯥꯖ ꯌꯣꯟꯖꯔꯤꯕꯁꯦ ꯃꯆꯥꯗ ꯆꯥꯛ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯗ꯭ꯔꯦ ꯑꯅꯧꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯁꯦꯠꯍꯟꯕ ꯉꯝꯗꯕꯒꯤ ꯅꯠꯇꯦ ꯑꯇꯣꯞꯄ ꯌꯨꯝꯅꯥꯛ ꯁꯥꯒꯩꯗ ꯇꯤꯟꯗꯨꯅ ꯑꯐꯕ ꯌꯨꯝꯂꯦꯞ ꯆꯥꯔ ꯁꯦꯝꯂꯨꯅꯕꯅꯤ꯫ ꯅꯆꯥꯁꯨ ꯚꯥꯞ ꯂꯣꯏꯅ ꯇꯥꯏꯌꯦ ꯄꯥꯕ ꯑꯗꯨꯕꯨ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯅꯤ ꯈꯜꯂꯨꯕꯗ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤ꯫ ꯏꯃꯥ ꯄꯥꯕꯒꯤ ꯅꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯈꯩ ꯅꯆꯥꯒꯤ ꯏꯐꯝꯗ ꯑꯀꯤꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯏꯃꯥ ꯄꯥꯕꯅ ꯅꯆꯥ ꯑꯩꯒꯤ ꯏꯐꯝꯗ ꯄꯤꯕꯤꯔꯤꯕ ꯃꯤꯅꯨꯡꯁꯤ ꯑꯁꯤꯒꯨꯝꯅ ꯂꯝꯂꯥꯟꯕ ꯃꯍꯥꯛꯅ ꯏꯐꯝꯗ ꯀꯩꯁꯨ ꯄꯤꯕ ꯉꯝꯕ ꯑꯩꯕꯨ ꯄꯣꯛꯄꯤꯕꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯂꯝꯗ ꯅꯤꯉꯣꯜ ꯃꯄꯨ ꯑꯣꯏꯔꯨꯕꯅ ꯏꯁꯥꯒꯤ ꯈꯣꯏꯔꯤ ꯂꯥꯎꯐꯝ ꯂꯩꯍꯧꯕ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯅꯆꯥ ꯆꯠꯂꯅꯤꯀꯣ ꯄꯥꯕ꯫ ꯄꯥꯕ ꯏꯃꯥꯅ ꯑꯩꯒꯤꯗꯃꯛ ꯋꯥꯖꯈꯤꯕ ꯃꯁꯤ ꯄꯨꯝꯕ ꯅꯤꯡꯁꯤꯡꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯒꯤꯗꯃꯛ ꯂꯝꯂꯥꯟꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯅꯤꯀꯣ꯫ ꯍꯩꯃ ꯑꯩꯅꯗꯤ ꯀꯔꯣꯝꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯗꯅ ꯉꯁꯥꯏꯗꯒꯤ ꯊꯋꯥꯏ ꯋꯥꯅ ꯊꯤꯔꯨꯔꯤ ꯑꯗꯨꯒ ꯅꯪꯗꯤ ꯅꯄꯥꯒꯤ ꯃꯅꯥꯛꯁꯤꯗ ꯅꯤꯡꯉꯥꯏ ꯇꯧꯗꯅ ꯂꯩꯔꯝꯂꯦꯗꯅ꯫ ꯅꯠꯇꯦ ꯏꯆꯥꯒꯤꯁꯤꯕꯨ ꯅꯄꯥꯗ ꯑꯎꯟꯄꯣꯠ ꯌꯥꯝꯅ ꯍꯥꯞꯄꯤꯌꯣ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯂꯤꯕ꯭ꯔꯣ? ꯅꯠꯇꯦ ꯀꯩꯁꯨ ꯃꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒꯤ ꯀꯞꯀꯦ ꯇꯧꯔꯝꯕꯅꯤ꯫ ꯅꯣꯏꯒꯤ ꯑꯎꯟꯄꯣꯠ ꯀꯥꯇꯣ ꯑꯝꯇ ꯄꯤꯕꯤꯗ꯭ꯔꯁꯨ ꯌꯥꯏꯌꯦ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯤꯕ ꯑꯩꯕꯨ ꯂꯨꯍꯣꯡꯉꯣꯅ ꯑꯩ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯏꯃꯥꯅ ꯀꯞꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯊꯤꯗꯥ ꯑꯉꯥꯎꯕꯤꯁꯤꯗꯤ ꯅꯅꯝꯃꯗꯣ ꯁꯤꯗ ꯆꯪꯂꯛꯑꯣ ꯑꯝꯇ ꯍꯥꯏꯔꯝꯃꯨ꯫ ꯃꯃꯥ ꯅꯆꯥꯅꯨꯄꯤꯁꯦ ꯆꯥꯎꯖꯕꯒꯤ ꯋꯥꯅꯤ ꯂꯤꯆꯠ ꯁꯥꯖꯠꯇꯤ ꯄꯨꯔꯥ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗ꯫ ꯃꯁꯤꯕꯨ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯧ ꯀꯝꯗꯧꯅ ꯑꯣꯏꯔꯨꯒꯅꯤ ꯈꯜꯂꯨꯕꯗ ꯑꯩ ꯋꯥꯈꯜꯒꯁꯤ ꯃꯝꯁꯤꯜꯂꯛꯂꯦꯗ꯫ ꯍꯣ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯣ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯒꯨꯜ ꯃꯃꯥ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯍꯌꯦꯡ ꯃꯃꯥ ꯃꯄꯥꯒꯤ ꯃꯥꯏ ꯆꯣꯞꯀꯗꯕ ꯊꯕꯛ ꯀꯔꯤꯁꯨ ꯇꯧꯔꯛꯂꯣꯏ꯫ ꯑꯇꯣꯟ ꯑꯇꯥꯡꯒ ꯑꯣꯏꯔꯦ ꯃꯈꯣꯏ ꯃꯄꯥꯅꯒ ꯂꯨꯅ ꯆꯥꯅ ꯇꯧꯖꯔꯦ ꯑꯗꯨꯅ ꯀꯦꯖꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯌꯨꯝꯕꯨ ꯄꯥꯜꯂꯗꯤ ꯉꯝꯅꯕ ꯍꯦꯛꯇ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯊꯥꯏꯅ ꯑꯩꯁꯨ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯔꯛꯈꯤꯕ ꯃꯇꯝꯗꯣ ꯅꯨꯡꯁꯤꯗ꯭ꯔꯣ? ꯆꯥꯛ ꯐꯥꯎꯕ ꯊꯣꯡꯕ ꯍꯩꯔꯛꯈꯤꯕ ꯅꯠꯇꯦ꯫ ꯆꯨꯝꯃꯤꯅꯦ ꯃꯃꯥ ꯅꯪꯒꯤ ꯊꯨꯝ ꯊꯥꯛꯇꯕ ꯁꯔꯦꯡ ꯊꯣꯡꯕꯒꯤ ꯃꯍꯥꯎꯗꯣ ꯁꯥꯒꯩꯁꯤꯗ ꯃꯃꯤꯡ ꯆꯠꯈꯤꯕꯅꯤꯀꯣ꯫ ꯃꯥꯏꯗ ꯃꯈꯣꯏ ꯃꯄꯥꯒꯤ ꯍꯧꯅꯕꯤ ꯊꯥꯏꯅꯒꯤ ꯋꯥꯁꯦ ꯏꯆꯥ ꯏꯁꯨ ꯂꯩꯔꯕꯁꯤꯐꯥꯎ ꯁꯨꯝ ꯍꯦꯛ ꯄꯟꯗꯅ ꯂꯩ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯃꯧ ꯅꯨꯄꯤ ꯊꯣꯏꯕꯤ ꯆꯪꯂꯛꯇꯨꯅ ꯏꯃꯥ ꯅꯃꯧꯕꯨ ꯀꯧꯕ꯭ꯔꯥ? ꯍꯣꯏꯅꯦ ꯁꯤꯗ ꯅꯤꯡꯊꯤꯅ ꯐꯝ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯁꯤ꯫ ꯏꯕꯨꯡꯉꯣꯁꯨ ꯃꯇꯝ ꯈꯔ ꯊꯕꯛ ꯂꯦꯞꯂꯒ ꯃꯆꯜꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯦ ꯆꯦꯟ ꯆꯣꯡꯅꯕ ꯈꯔ ꯍꯥꯏꯌꯨ꯫ ꯑꯗꯨꯒꯅꯦ ꯅꯪꯅ ꯃꯅꯝ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤꯅ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯀꯔꯤ ꯂꯩ ꯍꯥꯏꯗꯅ ꯀꯨꯞꯅ ꯇꯥꯅꯧ꯫ ꯏꯃꯥꯅ ꯍꯪꯒꯗꯕꯁꯨ ꯍꯥꯊꯨ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯁꯤꯜꯂꯤ ꯍꯥꯏꯗꯅ ꯋꯥ ꯑꯝꯇ ꯃꯦꯟ ꯇꯥꯅ ꯁꯥꯟꯅꯕ ꯌꯥꯗꯦ꯫ ꯏꯃꯥ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨ ꯅꯃꯧ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥꯒ ꯄꯥꯕꯒꯒꯤ ꯃꯥꯏ ꯆꯣꯞꯇꯅꯕ ꯅꯆꯥꯅꯨꯄꯥꯒꯩꯒ ꯇꯥꯟꯅꯗꯨꯅ ꯐꯅꯕ ꯁꯤꯜꯂꯒꯦ꯫ ꯏꯕꯦꯝꯃꯁꯨ ꯋꯥꯈꯜ ꯇꯥꯅꯕ ꯑꯩ ꯅꯤꯡꯊꯤꯅ ꯍꯥꯏꯒꯦ꯫ ꯑꯩꯈꯣꯏ ꯏꯕꯦꯝꯃꯅ ꯂꯨꯍꯣꯡꯈꯤꯗꯣꯏꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯉꯥꯏꯍꯥꯛ ꯂꯩꯇ ꯏꯐꯝꯗ ꯏꯅꯝꯃ ꯍꯥꯏꯗꯅ ꯀꯦꯖꯔꯤꯕꯅꯤ꯫ ꯏꯃꯧ ꯏꯕꯦꯝꯃ ꯃꯁꯤꯅꯤꯅꯦ ꯅꯤꯉꯣꯜ ꯃꯄꯣꯛ ꯍꯥꯏꯔꯤꯕꯁꯦ꯫ ꯏꯃꯧꯁꯨ ꯃꯉꯥꯏ ꯅꯨꯡꯁꯤꯔꯕ ꯅꯃꯥ ꯅꯨꯄꯥ ꯅꯪꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯕ ꯊꯥꯗꯣꯛꯂꯝꯂꯒ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯤꯉꯩ ꯅꯆꯜ ꯑꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯁꯤꯗꯤ
ꯂꯣꯏꯁꯤꯟꯕꯤꯔꯝꯂꯒꯦꯗꯅ ꯇꯧꯕꯅꯤꯗ ꯑꯩꯈꯣꯏꯅꯗ ꯑꯉꯥꯡ ꯑꯣꯏꯅ ꯈꯟꯖꯕꯒꯤ ꯋꯥꯅꯤ ꯆꯍꯤ ꯃꯇꯥꯡꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯊꯥꯖ ꯌꯣꯟꯖꯕꯒꯤ ꯃꯇꯝ ꯆꯞ ꯆꯥꯔꯕꯅꯤ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯔꯤꯕ ꯏꯆꯥ ꯅꯤꯉꯣꯜ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯌꯨꯝꯅꯥꯛ ꯁꯥꯒꯩꯗ ꯇꯤꯟꯈ꯭ꯔꯅꯤ ꯈꯜꯂꯨꯕꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯅꯦ ꯅꯣꯏꯅ ꯋꯥꯔꯤꯕꯗꯨꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯃꯃꯥ ꯑꯩꯅ ꯋꯥꯔꯤꯕꯅꯤ ꯌꯥꯔꯦ ꯁꯤꯃ ꯑꯩꯈꯣꯏꯅꯁꯨ ꯅꯨꯡꯉꯥꯏꯇꯕꯒꯤ ꯏꯌꯣꯡ ꯏꯇꯧꯁꯦ ꯁꯨꯝ ꯎꯠꯇꯨꯅ ꯂꯩꯔꯕꯗꯤ ꯑꯉꯥꯡꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨꯅ ꯑꯉꯥꯡꯁꯤꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯅꯕ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯁꯤ ꯑꯌꯨꯛꯁꯨ ꯆꯥꯛ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯈꯤꯗꯕꯅꯤ ꯀꯔꯤ ꯆꯥꯅꯤꯡꯕꯅꯣ ꯑꯃꯨꯛꯇ ꯍꯪꯕꯤꯔꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯃꯃꯥ ꯅꯪ ꯑꯩꯒꯤ ꯏꯃꯧꯁꯤꯗꯤ ꯑꯇꯥꯡꯕꯅꯤꯀꯣ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯅꯦ ꯃꯀꯨ ꯑꯩꯈꯣꯏꯕు ꯀꯌꯥꯗꯒꯤ ꯍꯪꯒꯣꯏꯅ ꯆꯠꯂꯤꯕꯅꯣ ꯌꯦꯡꯉꯨ ꯃꯥꯅꯤ ꯃꯈꯣꯏ ꯃꯄꯥ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯅ ꯊꯤꯔꯨꯔꯕꯁꯨ ꯑꯩꯒꯤ ꯏꯃꯧꯒꯨꯝꯕꯤꯗꯤ ꯐꯪꯂꯣꯏ ꯌꯨꯝ ꯑꯃꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯧꯅꯤ ꯑꯩꯒꯤ ꯏꯃꯧꯗꯤ ꯅꯆꯥꯅꯨꯄꯤꯒꯤ ꯊꯕꯛ ꯑꯁꯤꯗꯒ ꯂꯣꯏꯁꯤꯟꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯋꯥꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯑꯣꯏꯗ꯭ꯔꯦ ꯐꯤ ꯌꯣꯝꯂꯒ ꯕꯤꯅꯥꯕꯣꯟꯗ ꯂꯥꯏ ꯅꯤꯡꯕ ꯆꯠꯂꯕꯁꯨ ꯌꯥꯔꯦ ꯀꯩꯅꯣ ꯑꯩ ꯃꯃꯥ ꯕꯤꯅꯥꯕꯣꯟꯗ ꯆꯠꯅꯤꯡꯂꯕꯁꯨ ꯅꯇꯣꯝ ꯈꯛꯇ ꯆꯠꯆꯈꯣ ꯑꯩꯒꯗꯤ ꯍꯧꯕꯤꯔꯛꯀꯅꯨ ꯑꯩꯗꯤ ꯌꯨꯝꯁꯤ ꯂꯩꯔꯒ ꯏꯆꯥ ꯏꯁꯨꯒꯤ ꯀꯨꯝꯍꯩ ꯃꯌꯥꯝꯁꯦ ꯅꯣꯛꯅ ꯅꯣꯛꯅ ꯌꯦꯡꯍꯧꯈꯤꯗ ꯋꯥꯠꯂꯤꯀꯣ ꯅꯪꯕꯨ ꯅꯁꯨ ꯁꯅꯥ ꯃꯇꯨꯝꯁꯦ ꯎꯗꯅ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯕ ꯉꯝꯕ꯭ꯔꯅꯦ ꯍꯦꯔ ꯃꯈꯣꯏ ꯃꯄꯥ ꯁꯨꯝ ꯃꯤꯅ ꯍꯥꯏꯅꯩꯌꯦꯗꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯕꯤꯅꯥꯕꯣꯟ ꯆꯠꯇꯧ ꯁꯔꯨꯛ ꯏꯁꯨ ꯁꯅꯥ ꯃꯇꯨꯝ ꯁꯦꯟꯅꯔꯒ ꯂꯩꯖꯒꯦ ꯅꯨꯡꯁꯤꯈ꯭ꯔꯦ ꯏꯆꯥꯗꯒꯤꯁꯨ ꯏꯁꯨꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯑꯁꯨꯝꯅ ꯊꯥꯗꯣꯏꯒꯤ ꯂꯨꯍꯣꯡꯕꯁꯨ ꯅꯛꯁꯤꯜꯂꯛꯂꯤ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡꯅꯤ ꯑꯗꯨꯅ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯆꯣꯞꯇꯅꯕ ꯍꯥꯏꯗꯅ ꯋꯥꯠꯂꯤꯉꯩꯗꯒꯤ ꯁꯤꯟꯕ ꯂꯥꯡꯕ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯝꯃꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗꯅꯤ ꯌꯥꯏꯁ꯭ꯀꯨꯜꯅ ꯃꯆꯥ ꯃꯃꯧ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯁꯨꯅ ꯐꯝꯃꯤꯟꯅꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯃꯅꯤ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯅꯈꯣꯏꯗ ꯍꯥꯟꯅ ꯏꯄꯥꯅ ꯍꯥꯏꯍꯧꯗ꯭ꯔꯦ ꯏꯄꯥꯒꯤ ꯑꯁꯦꯡꯕ ꯏꯔꯜ ꯍꯥꯏꯕꯕꯨ ꯅꯆꯟꯅꯨꯄꯤ ꯊꯥꯗꯣꯏꯒ ꯅꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯑꯗꯨꯅ ꯏꯄꯥꯅ ꯃꯨꯟꯅ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯅꯆꯜꯂꯁꯤꯅ ꯑꯇꯣꯞꯄ ꯌꯨꯝꯅꯥꯛ ꯁꯥꯒꯩꯗ ꯑꯣꯟꯗ꯭ꯔꯤꯉꯩꯗ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯗ ꯏꯄꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯤꯟꯅꯔꯝꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯏꯃꯧ ꯏꯕꯦꯝꯃ ꯆꯦꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯊꯝꯖꯤꯜ ꯏꯀꯨꯒꯤ ꯂꯩꯖꯕ ꯂꯧ ꯏꯪꯈꯣꯜꯒꯤ ꯆꯦ ꯆꯥꯡ ꯏꯆꯥ ꯅꯨꯄꯥꯒꯤ ꯃꯃꯤꯡꯗ ꯏꯀꯨꯅ ꯑꯣꯟꯊꯣꯛꯂꯕꯅꯤ ꯑꯗꯨꯒ ꯊꯪꯅꯕ ꯈꯨꯜꯗ ꯂꯧꯐꯝ ꯃꯆꯥ ꯑꯃ ꯍꯟꯗꯛ ꯅꯪꯅ ꯂꯩꯈꯤꯕꯗꯨꯃꯗꯤ ꯅꯆꯜꯒꯤ ꯁꯔꯨꯛ ꯑꯣꯏꯍꯜꯂꯒꯦ ꯍꯥꯏꯗꯅ ꯏꯄꯥꯅ ꯅꯆꯟꯅꯨꯄꯤ ꯊꯥꯗꯣꯏꯒꯤ ꯃꯃꯤꯡꯗ ꯑꯣꯟꯊꯣꯛꯂꯕꯅꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯁꯨ ꯅꯛꯅꯖꯔꯦ ꯄꯥꯕ ꯀꯔꯤꯒꯤꯅꯣ ꯇꯍꯥ ꯌꯨꯝ ꯏꯪꯈꯣꯜꯒꯤ ꯃꯤꯡꯁꯤ ꯑꯣꯟꯊꯣꯛꯂꯤꯕꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯄꯥ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ ꯀꯣꯟꯅ ꯇꯞꯅ ꯇꯧꯔꯁꯨ ꯌꯥꯕ ꯊꯕꯛꯁꯤꯗ ꯑꯗꯨꯅꯦ ꯇꯥꯆꯧ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯍꯧꯅꯕꯤ ꯇꯧꯒꯦ ꯈꯟꯈꯤꯕ ꯊꯕꯛꯇ ꯑꯉꯝ ꯇꯥꯟꯕꯁꯦ ꯏꯃꯨꯡꯁꯤꯗꯁꯨ ꯍꯦꯛꯇ ꯇꯧꯔꯛꯏ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯇꯥꯆꯧ ꯏꯅꯝꯃꯒꯤ ꯉꯥꯛꯇ ꯑꯣꯏꯍꯧꯒꯗꯧꯕ ꯂꯩꯔꯕꯁꯤꯗ ꯌꯥꯝ ꯉꯥꯏꯉꯝꯗꯕꯅꯤ ꯑꯗꯨꯅꯅꯤ ꯄꯥꯕ ꯑꯩꯗꯤ ꯂꯧ ꯏꯪꯈꯣꯜꯒ ꯄꯥꯝꯖꯗꯦꯀꯣ ꯑꯩꯒꯤ ꯁꯔꯨꯛ ꯄꯤꯕꯤꯅꯨ ꯑꯩ ꯅꯣꯏꯅ ꯈꯪꯕ ꯅꯠꯇꯦ ꯏꯄꯥꯒꯤ ꯑꯁꯦꯡꯕ ꯏꯔꯜꯗꯤ ꯅꯆꯤꯟ ꯅꯅꯥꯎ ꯅꯣꯏ ꯑꯅꯤ ꯅꯈꯣꯏꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯇꯥꯡꯕ ꯄꯣꯠꯁꯛ ꯅꯄꯥꯏꯒꯤ ꯏꯐꯝꯗ ꯂꯩꯇꯦ ꯑꯗꯨꯅ ꯅꯈꯣꯏꯗ ꯑꯩꯒꯤ ꯂꯩꯖꯕ ꯄꯨꯝꯕ ꯁꯤꯟꯅꯔꯝꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯏꯊꯧ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯊꯧ ꯂꯣꯏꯔꯦ ꯅꯈꯣꯏꯅ ꯁꯣꯜꯂꯕ ꯅꯃꯥꯒ ꯑꯩꯒꯕꯨ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯍꯜꯂꯣꯏ ꯍꯥꯏꯕ ꯅꯣꯏꯒꯤ ꯅꯈꯨꯠꯇ ꯂꯩꯔꯕꯅꯤ ꯑꯁꯨꯝꯅ ꯌꯥꯏꯁ꯭ꯀꯨꯜꯅ ꯃꯥꯒꯤ ꯂꯩꯖꯕ ꯄꯨꯝꯕ ꯃꯆꯥ ꯑꯅꯤꯗ ꯁꯤꯟꯅꯈ꯭ꯔꯕꯗ ꯁꯅꯥꯅ ꯃꯈꯣꯏ ꯃꯄꯥ ꯅꯪꯁꯦ ꯋꯥꯈꯜ ꯌꯥꯎꯃꯟꯗꯦ ꯏꯆꯥ ꯅꯨꯡꯁꯤꯔꯤꯕꯅꯤꯗꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯨ ꯊꯝꯍꯧꯗ ꯃꯈꯣꯏꯗ ꯂꯣꯏꯅ ꯄꯤꯊꯣꯛꯈꯤꯕ ꯍꯥꯏꯁꯦ ꯇꯨꯡꯗ ꯑꯁꯣꯏꯕ ꯌꯥꯝ ꯂꯥꯛꯀꯅꯤꯀꯣ ꯑꯩꯁꯤ ꯃꯤꯇꯣꯞꯃꯛꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯍꯦꯛ ꯂꯣꯏꯅꯕꯤꯅꯦ ꯏꯆꯥ ꯑꯅꯤꯁꯤꯕꯨ ꯄꯣꯛꯂꯤꯕ ꯃꯃꯥꯅꯤ ꯋꯥꯐꯝꯁꯦ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯐꯦꯠꯇꯁꯨ ꯈꯪꯍꯟꯕꯤꯔꯝꯕ ꯃꯌꯥꯏ ꯏꯁꯥꯒꯤ ꯏꯄꯣꯠ ꯏꯔꯟ ꯄꯤꯊꯣꯛꯄ ꯍꯥꯏꯁꯦ ꯃꯨꯟꯅ ꯋꯥꯈꯜ ꯈꯟꯊꯍꯧꯒꯗꯕꯅꯤ ꯍꯌꯦꯡ ꯀꯅꯥꯅ ꯈꯪꯅꯤ ꯑꯩꯈꯣꯏꯅꯤꯒꯤ ꯍꯥꯏꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔ ꯃꯇꯝ ꯑꯁꯤꯗ ꯏꯆꯥ ꯏꯃꯧꯅ ꯋꯥꯈꯜ ꯍꯣꯡꯂꯛꯂꯕꯗꯤ ꯁꯣꯜꯂꯕ ꯑꯩꯈꯣꯏꯅ ꯀꯅꯥꯒꯤ ꯊꯣꯡꯖꯤꯜꯗ ꯂꯦꯞꯂꯨꯅꯤ ꯍꯩ ꯃꯃꯥ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨꯕꯨ ꯇꯥꯕ ꯌꯥꯔꯤꯕꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯩꯖꯕ ꯄꯨꯝꯕ ꯁꯤꯟꯅꯈꯤꯕꯅꯤ ꯃꯤꯇꯣꯞꯇ ꯄꯤꯊꯣꯛꯂꯨꯕꯗꯤ ꯅꯠꯇꯦꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯏꯔꯜ ꯏꯊꯨꯝ ꯃꯌꯥꯝꯁꯦ ꯃꯈꯣꯏꯒꯤ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯅꯨꯄꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯅꯕꯤ ꯅꯕꯨꯛꯇ ꯋꯥ ꯉꯥꯡꯕꯗꯣ ꯑꯩ ꯀꯌꯥ ꯍꯩꯅꯗꯦꯀꯣ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯏꯃꯧꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯩ ꯀꯩꯗꯧꯅꯨꯡꯗ ꯃꯈꯣꯏꯅ ꯑꯄꯤꯛꯄ ꯋꯥꯈꯜ ꯈꯜꯂꯛꯏ ꯑꯩꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯣ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩꯌꯦ ꯑꯩꯁꯨ ꯏꯆꯥ ꯏꯃꯧꯒꯤ ꯄꯨꯛꯆꯦꯜ ꯃꯨꯟꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯄꯥꯅ ꯎꯕ ꯉꯝꯗꯕ ꯏꯃꯨꯡ ꯀꯌꯥꯒꯤ ꯇꯥꯍꯩꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯩꯗꯤ ꯏꯃꯤꯠꯃꯛꯅ ꯎꯔꯦ ꯃꯈꯣꯏꯒꯨꯝ ꯑꯩꯈꯣꯏꯁꯨ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯃꯤꯄꯥꯏꯕ ꯄꯣꯛꯄꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯌꯥꯝ ꯍꯣꯡꯂꯦ
ꯁꯣꯟꯖꯤꯜꯂꯛꯂꯕ ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯁꯦꯕꯥ ꯇꯧꯕꯗꯤ ꯂꯥꯏꯔꯗꯅ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯕ ꯑꯩ ꯏꯃꯤꯠꯁꯤꯅ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯎꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯏꯅꯦꯝ ꯏꯀꯨ ꯑꯍꯜ ꯂꯃꯟꯁꯤꯡꯕꯨ ꯀꯌꯥꯗ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯂꯛꯈꯤꯕ ꯃꯇꯝꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯍꯣꯡꯂꯦ꯫ ꯌꯥꯔꯦꯁꯤ ꯃꯃꯥ, ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥ ꯏꯃꯧꯅ ꯑꯩꯈꯣꯏꯕు ꯂꯨꯝꯅ ꯂꯧꯔꯤꯕꯁꯤꯗꯤ ꯀꯔꯤꯁꯨ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯁꯤꯒꯤ ꯁꯅꯥꯒꯤ ꯂꯤꯛꯁꯦ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯁꯥꯕꯤꯕꯅꯤ, ꯅꯤꯡꯊꯤꯅ ꯊꯝꯖꯤꯜꯂꯨ꯫ ꯅꯪꯕꯨ ꯂꯤꯛꯁꯦ ꯄꯥꯝꯗꯕ꯭ꯔꯣ? ꯊꯥꯏꯅꯗꯤ ꯑꯩꯅ ꯑꯁꯨꯝꯅ ꯁꯅꯥ ꯁꯥꯗꯨꯅ ꯅꯐꯝꯗ ꯄꯤꯕꯗ ꯅꯪꯕꯨ ꯌꯥꯝ ꯍꯔꯥꯎꯖꯕꯗꯥꯏꯅꯦ꯫ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯈꯣꯏ ꯃꯄꯥꯅ ꯏꯐꯝꯗ ꯄꯤꯔꯤꯕ ꯈꯨꯗꯣꯜ ꯑꯁꯦ ꯃꯃꯜ ꯌꯥꯝꯅ ꯌꯥꯝꯃꯤ, ꯑꯗꯨꯛꯀꯤ ꯃꯇꯤꯛꯁꯨ ꯄꯥꯝꯖꯩ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯃꯒꯨꯟ ꯂꯩꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯁꯦ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯩꯅ ꯁꯤꯗꯨꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯂꯦꯟꯅꯔꯨꯒꯅꯤ? ꯎꯄꯨ ꯃꯅꯨꯡꯗ ꯆꯦꯛꯁꯤꯟꯅ ꯊꯝꯈꯤꯕ ꯅꯠꯇꯅ꯫ ꯃꯃꯥ, ꯃꯁꯤꯒꯤ ꯁꯅꯥꯒꯤ ꯂꯤꯛꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯇꯨꯡꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟꯁꯤꯡꯒꯤ ꯃꯐꯝꯗ ꯌꯧꯍꯜꯂꯝꯁꯤ꯫ ꯂꯤꯛ ꯑꯁꯤꯕꯨ ꯎꯔꯒ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯅꯤꯡꯁꯤꯡꯖꯅꯕ꯫ ꯍꯌꯦꯡ ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯅꯃꯧ ꯑꯁꯤꯗ ꯂꯤꯛꯁꯦ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯃꯨꯀꯣ꯫ ꯅꯃꯧ ꯑꯁꯤꯅ ꯑꯃꯨꯛ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯏꯁꯨ ꯁꯅꯥꯃꯇꯨꯝꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯁꯤꯟꯅꯗꯨꯅ ꯃꯨꯠꯅꯥꯏꯗ꯭ꯔꯕ ꯈꯨꯗꯣꯜ ꯑꯃ ꯑꯣꯏꯅ ꯂꯩꯍꯧꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯈꯣꯏꯅ ꯃꯆꯥ ꯃꯃꯧꯒꯤ ꯄꯨꯛꯆꯦꯜ ꯈꯪꯗ ꯂꯩꯖꯕ ꯄꯨꯝꯕ ꯀꯠꯊꯣꯛꯂꯤ ꯑꯁꯥ ꯀꯌꯥꯒ ꯂꯣꯏꯅꯅ꯫ ꯃꯇꯝ ꯃꯥꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯊꯥꯗꯣꯏꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯒꯤ ꯂꯨꯍꯣꯡꯕꯗ ꯆꯪꯕ ꯁꯦꯜ ꯃꯈꯩꯁꯨ ꯌꯥꯏꯁ꯭ꯀꯨꯜ ꯑꯃꯗꯤ ꯁꯅꯥꯒꯤ ꯃꯇꯝ ꯀꯌꯥꯗꯒꯤ ꯇꯨꯡꯁꯤꯟꯖꯔꯛꯄ ꯁꯦꯜꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯂꯣꯏꯅ ꯁꯤꯜꯂꯝꯃꯤ꯫ ꯃꯆꯥ ꯃꯃꯧꯒꯤ ꯑꯣꯏꯕ ꯃꯔꯜ ꯑꯃꯠꯇ ꯁꯣꯛꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯌꯥꯏꯁ꯭ꯀꯨꯜ ꯃꯁꯨ ꯅꯨꯄꯥꯕꯨ ꯄꯨꯗꯨꯅ ꯊꯣꯛꯈ꯭ꯔꯒ ꯁꯅꯥꯃꯇꯨꯝ ꯃꯁꯥ ꯄꯨꯝꯕ ꯂꯩꯈꯣꯝ ꯂꯩꯅꯥ ꯉꯥꯛꯇ ꯇꯩꯗꯨꯅ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯅꯥꯅ, ꯃꯈꯣꯏ ꯃꯄꯥ, ꯀꯔꯤꯅꯣ ꯏꯁꯨꯁꯤꯕꯨ ꯑꯁꯨꯛ ꯃꯣꯟꯅ ꯂꯩꯈꯣꯝ ꯂꯩꯅꯥ ꯉꯥꯛꯇ ꯇꯩꯗꯨꯅ ꯍꯜꯂꯛꯂꯤꯕꯁꯤꯕꯣ? ꯏꯁꯨꯁꯤꯕꯨ ꯀꯔꯥꯏꯗ ꯇꯥꯁꯤꯜꯂꯨꯔꯤꯕꯅꯣ? ꯍꯩ, ꯄꯥꯈꯠꯈꯤꯅꯨꯅꯦ ꯃꯃꯥ ꯅꯪ꯫ ꯏꯁꯨꯁꯦ ꯈꯣꯡꯕꯥꯟ ꯂꯨꯄꯥꯟꯗ ꯇꯥꯁꯤꯜꯂꯨꯕ ꯅꯠꯇꯦ꯫ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯀꯪꯂꯦ ꯍꯥꯏꯗꯅ ꯅꯨꯄꯥ ꯅꯍꯥ ꯈꯔ ꯏꯁꯤꯠꯂꯒ ꯉꯥ ꯐꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯈꯥꯝꯕ ꯂꯥꯛꯄꯒ ꯅꯪꯍꯧꯗꯦ꯫ ꯄꯨꯄꯨ, ꯑꯩꯁꯨ ꯉꯥ ꯐꯥꯔꯨꯒꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯆꯣꯡꯊꯈꯤ꯫ ꯏꯁꯨ ꯁꯅꯥ, ꯀꯗꯥꯏ? ꯅꯪꯅ ꯉꯁꯥꯏ ꯐꯥꯔꯛꯈꯤꯕ ꯉꯥꯗꯣ ꯕꯨꯕꯣꯛꯇ ꯑꯃꯨꯛꯇ ꯌꯦꯡꯍꯜꯂꯨꯗꯅ꯫ ꯇꯨ ꯕꯨꯕꯣꯛ, ꯉꯥꯁꯤ ꯌꯥꯝꯗ꯭ꯔꯥ? ꯑꯩ ꯏꯇꯣꯝꯗ ꯐꯥꯔꯛꯏꯅꯦ꯫ ꯍꯣꯔꯦꯟ ꯏꯃꯥꯗ ꯊꯣꯡꯍꯜꯂꯒ ꯄꯨꯄꯨꯒ ꯑꯩꯒ ꯆꯥꯗꯣꯏꯅꯤ꯫ ꯏꯁꯨꯗꯤ ꯉꯥ ꯐꯥꯕ ꯀꯌꯥꯝ ꯍꯩꯔꯝꯃꯤꯗ꯫ ꯑꯁꯨꯛ ꯌꯥꯝꯕ ꯉꯥꯁꯤꯕꯨ ꯏꯁꯨꯅ ꯂꯣꯏꯅ ꯐꯥꯔꯛꯂꯤꯕꯔꯣ? ꯕꯨꯕꯣꯛ, ꯉꯥ ꯃꯌꯥꯝꯁꯦ ꯑꯩꯅ ꯇꯥꯞ ꯐꯥꯔꯤꯅꯤ꯫ ꯕꯨꯕꯣꯛ, ꯑꯩꯗꯤ ꯉꯥ ꯐꯥꯕ ꯌꯥꯝ ꯍꯩꯔꯗ꯭ꯔꯥ? ꯌꯥꯝ ꯍꯩꯔꯦ ꯏꯁꯨꯗꯤ꯫ ꯀꯗꯥꯏ? ꯉꯥꯗꯣ ꯁꯤꯗ ꯅꯤꯡꯊꯤꯅ ꯊꯝꯂꯝꯃꯨ, ꯍꯣꯔꯦꯟ ꯅꯃꯥꯗ ꯊꯣꯡꯍꯟꯁꯤ꯫ ꯕꯨꯕꯣꯛ, ꯏꯁꯨꯕꯨꯅꯦ ꯏꯔꯨꯖꯊꯣꯛꯄꯤꯒꯦ ꯂꯥꯛꯑꯣ꯫ ꯍꯣꯏ ꯕꯨꯕꯣꯛ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯤ ꯁꯥꯎꯅ ꯊꯣꯛꯂꯛꯇꯨꯅ ꯁꯅꯥꯃꯇꯨꯝꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯉꯥꯗꯨ ꯇꯥꯞ ꯃꯨꯜꯂꯒ ꯂꯥꯛꯇꯨꯅ ꯂꯪꯈꯤ꯫ ꯑꯗꯨꯒ ꯁꯅꯥꯃꯇꯨꯝꯕꯨ ꯐꯨꯕ ꯍꯧꯔꯛꯏ꯫ ꯅꯪꯕꯨꯁꯨ ꯐꯔꯣꯏꯗꯧꯔꯤꯌꯦ! ꯑꯉꯥꯡ ꯅꯇꯤꯛ ꯅꯠꯇꯅ ꯄꯥꯊꯤ ꯀꯨꯝꯇꯤꯗ ꯀꯨꯝꯕ ꯌꯥꯝ ꯄꯥꯝꯃꯤ! ꯅꯄꯨꯟꯁꯤꯗꯨ ꯃꯤꯅꯥꯏ ꯑꯣꯏꯔꯒ ꯂꯦꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯥ? ꯉꯥꯡ ꯁꯛꯄꯅ ꯍꯩꯔꯤꯕ, ꯇꯥꯛꯄꯤ ꯇꯝꯕꯤꯅꯕ ꯑꯣꯖꯥ ꯒꯨꯔꯨ ꯐꯔꯕꯅꯤꯅ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯅꯊꯤꯕꯣꯡ ꯀꯔꯤꯁꯨ ꯄꯤꯖꯗꯕ꯭ꯔꯣ? ꯍꯥ? ꯑꯁꯨꯛ ꯄꯤꯛꯂꯤꯕ ꯅꯪꯅ ꯉꯥꯒ ꯐꯥꯔꯤꯕꯁꯤ ꯅꯪꯗ ꯐꯨꯔꯒ ꯐꯔꯗꯕꯅꯤ, ꯑꯁꯨꯛ ꯐꯠꯇꯕ ꯃꯆꯥꯁꯤꯗꯤ! ꯍꯩ ꯃꯧꯋꯥ, ꯀꯔꯤꯅꯣ ꯅꯪꯅ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯏꯁꯨ ꯑꯁꯤꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ? ꯑꯉꯥꯡ ꯑꯁꯤꯅ ꯀꯔꯤꯕꯨ ꯈꯪꯗꯣꯏꯅꯣ? ꯕꯨꯕꯣꯛ, ꯏꯃꯥꯁꯤ ꯐꯨꯋꯣ, ꯏꯃꯥꯁꯤ ꯌꯥꯝ ꯐꯠꯇꯦ꯫ ꯇꯨꯃꯤꯟ ꯂꯩꯌꯨ, ꯑꯃꯨꯛꯀ ꯊꯥꯖꯤꯜꯂꯛꯎ ꯍꯥꯏꯕ꯭ꯔꯣ? ꯏꯃꯥꯁꯨ ꯃꯁꯤꯁꯨ ꯋꯥꯈꯜ ꯈꯔꯗꯤ ꯇꯥꯕ ꯌꯥꯕꯅꯤ꯫ ꯑꯉꯥꯡꯗ ꯍꯧꯖꯤꯛꯇꯒꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯝꯕꯤꯔꯕꯗꯤ ꯍꯌꯦꯡ ꯃꯤꯀꯨꯞ ꯑꯃ ꯁꯦꯟꯅꯍꯧꯗꯕꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯒ ꯃꯆꯥ ꯁꯦꯟꯅꯕ ꯍꯩꯇꯕꯤ ꯃꯃꯥꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯉꯥꯡꯖꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯀꯨꯝꯒꯤ ꯅꯣꯡ ꯂꯥꯛꯀꯗꯕꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤ꯫ ꯄꯨꯈ꯭ꯔꯤ ꯏꯁꯤꯡ ꯄꯤꯛ ꯄꯤꯛ ꯊꯟꯅ ꯌꯥꯎꯅꯔꯕ ꯀꯥꯟꯗ ꯉꯥ ꯐꯥꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯂꯨꯔꯕꯗꯤ ꯃꯥꯡꯖꯗꯣꯏꯁꯦ ꯃꯃꯥ ꯑꯩ ꯈꯛꯇꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕꯤ ꯁꯅꯥꯃꯇꯨꯝꯕꯨ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯄꯨꯁꯤꯟꯈꯤ꯫ ꯏꯪ ꯇꯞꯆꯕꯤ ꯃꯃꯧ ꯑꯁꯤꯅ ꯉꯁꯤ ꯎꯠꯂꯝꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯌꯥꯏꯁ꯭ꯀꯨꯜ ꯑꯃꯗꯤ ꯁꯅꯥ ꯋꯥꯗꯤ ꯉꯥꯡꯗ ꯌꯦꯡꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤ ꯁꯅꯥꯃꯇꯨꯝ ꯑꯃꯗꯤ ꯃꯅꯤ ꯃꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯅꯥꯟꯅ ꯊꯣꯛꯂꯛꯏ꯫ ꯕꯨꯕꯣꯛ, ꯑꯩꯁꯤ ꯅꯤꯡꯊꯧ ꯃꯥꯜꯂꯕ ꯌꯦꯡꯉꯣ꯫ ꯏꯃꯥꯒ ꯄꯥꯕꯒ ꯑꯩꯈꯣꯏ ꯍꯨꯝ ꯄꯨꯟꯅ ꯀꯣꯏꯕ ꯆꯠꯇꯣꯏꯅꯤ꯫ ꯍꯩ, ꯅꯈꯣꯏꯕꯨ ꯀꯔꯥꯏ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯉꯔꯥꯡꯅ ꯑꯁꯤꯗ ꯆꯠꯀꯅꯤ ꯁꯤ ꯇꯧꯒꯅꯤꯗꯅ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯅꯐꯤ ꯅꯔꯣꯜꯒ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯂꯤꯕꯁꯤꯕꯨ ꯀꯔꯥꯏꯗꯅꯣ? ꯏꯃꯥ, ꯊꯣꯏꯕꯤꯒꯤ ꯃꯁꯤ ꯍꯣꯏꯗ ꯉꯁꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤꯗꯅ ꯀꯧꯔꯤ꯫ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏ ꯑꯣꯏꯅ ꯆꯠꯂꯒꯦ ꯇꯧꯕꯅꯤ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯟꯈꯤꯗꯕꯁꯨ ꯀꯨꯏ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯈꯔꯁꯨ ꯊꯦꯡꯅꯕꯁꯨ ꯌꯥꯏ꯫ ꯁꯅꯥꯃꯇꯨꯝ, ꯂꯥꯛꯑꯣ ꯄꯥꯕꯒ ꯊꯣꯛꯑꯁꯤ꯫ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ꯫
napi loisinduna thoglaklavana nang ngasi thabak sanglabadi namaga iga puduna amaiba itogi manakta hakchangse yenglusira aidana khanban nongma yengluba haidun ningthi na satluko lambida asoyangam thokani ima baba nakhoini ga yuksana basamputto ngarang namidang namongna punna phutlamlabani chakti ima nai pe chaitharaga ima ga pabagana chaning main sang ama yenglaga thongbiro aikhoi amuk thokige mama hadak marak sibu aigi wakhalnana nasa namogi lichat sachatsi ihong mugumna tawida aina isa nungaiti hairaklibase phanadi kui phana makhoigi asingba thabak leirabasu aigi nakta ngayakta sanglaktuna baba kari oina ngamdabano haibu wafam ama phawba hangladaba sigi ai warogdaba ngamdeko makhoi mapa aisu kari haigadabanu khangdra hadak marakse tasengna isa imogi lichat homli isu sanamatum phawba ngayakta inakta leiba phangba natte namau nupi asina magi ka hekta kausinki mama aikhoi ingna tawba thabakta nasa namaugi mathamoi sokpaga yawkraba zatlane makhoi mapa nang ainabu isagi mathamoi naba kari thabakpu tawruni makhoigi damak natro aikhoi ni hotnariba mayamse yam hinasu khanjilunuda ai samput khara phutlukhige narangi samput sajik sabudo haunadi somtana kamdauri thoibi amadi manisu thoibi ki masigi mayum yauraduna makhoi punna phamduna wari sari pakpada mani nangbu nangi khungang thabak masa singdu te tawraga punsi hingbu yadori napan pharingaida aiga karina tathok tasin tawnaraga sendong yamna leiba karbar tawbuna phanida yama thabakidi aina tawriba kharasina adum lemna pana konaida ima pabungsu leibanina makoigi wama tadrabadi aisu hoi haiba ngamtri isigi thoibiya nangbo ibungo manida aina sawai bawari to hausi phawba sadri ichia nahana aina wafamdo haudoklaban ima pabana nungai kiroi haidana wa kanthoktuna thamlibani jena mukta nanang nupasya gyan tanaba masa yawraklingai sida wari sabana pharani hai maniya ikhoina haribase nakhoigi phatanaba natene sak sara ma saraga hingdau sarupudi sikhibana saruk chami hena phaiko nakhoibu khungkangduda sum leiraga nasasi mi oinaba kamdongna semgadoribano nakhoina paire hariba seldudi sarada lairabi mungamaga pangkhak oiribani swaigi nomgi sara talaga saba maraksida hingbagi sel paiba duk manjabagi wan nakhoina nakhoi oikhrabasu isa sanama tumsidi manghaningdi aduna aikhoiga puna sarada hongatlaga karino sendong leiba karbar yengduna nang tadaga tongminaraga isa na sami oinaba semsi haiban sibu kari kairagi khungang sida sum leirabadi nangna phana sel pairasu nasa sanama tumsi lawmi oiduna labukta wana thabak suduna seltan lawmi oidrabasu nangdongna uwagi karbar masa se sum tawraga hinghauba taban mai masingsu amata hairaroi yengo aigi isa singdi hausik iba paba loina ngamle mai masing matik sana hayaurabadi hayeng sel thokpa masanan mathabak adum masana phangjakhradaban adune je aisu nanau nupada hairibani haujiktagi haure pikliba isasina hayeng sauraga aidi labukta thapak suni sanpot khoini haiba yumda lariba ima pabasu hadakti ayam sauni nongmata angang sida phaba wakhal lawsing takpiba nate angang se upudana migi sanpot khoiba khra yenghanni lawrang suba khra yenghalamni angang sida sigumsa sum uhalabani na isa se lawmi oibagi wakhal da ngawraban mai masing tambagi wadi nungu phawba pande nawi bema nangni na ngawkhri khungangi ka isu bahanubi makhoina kamdawna matam sigi chanabi khangdawrigi makhoi di lawyam sari sendoi khra phangye haidana muktana leizariban makhoi ni hinglabu punsi mahingdo nakhoi sudum hingu hairakan aduna nakhoi na bhab tana batari pikliba na sa sigi khallaga isigi wadi khungang sta leiraga mithoi mihen ba kaidong nungda ngamlo aduna sarda hongalaga nasa semhau hari basini nakhoi khakta nanem na ku pan banate aikoi se inemi ku palibani aikoi gi sami oina semba hai basidi aikoi gi thong hayeng masu singa sin pharabadi makhoi gi su saruk yauriban mani natai manhari buwase aidi kakninga yaudobrai na khan imai babu punsi supa inthoki si haibadi nate makhoi su yengna isa semhau si haibani makhoi gi wata na basel aikoi na pitharaga loire ha makhoi gi wasum tadana leirabadi aikoi na khoidi miraktin mangam loire ta bakpa aisu amuktang di khantaraki aisu isase awang thaki mahi masing tamduna mithoi mihen misak ama oibado pamlibani nganbi thoibi bu nakalamada khoktoktuna
ꯍꯦ ꯏꯆꯦꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯦꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯍꯔꯗ ꯂꯥꯛꯅꯕ ꯇꯧ ꯁꯤꯔꯝꯗꯥꯏ ꯌꯧꯔꯕ ꯃꯈꯣꯏꯒꯤ ꯃꯊꯤ ꯁꯦꯡꯂꯒ ꯁꯨꯝ ꯂꯩꯔꯒ ꯀꯩꯅꯣ ꯅꯈꯣꯏꯅ ꯐꯪꯒꯗꯧꯔꯤꯕ ꯀꯥꯟꯅꯕꯁꯦ ꯃꯅꯤꯁꯦ ꯅꯪꯅ ꯑꯃꯨꯛꯀ ꯍꯥꯏꯔꯕꯗꯤ ꯁꯣꯏꯗꯅ ꯌꯥꯔꯛꯀꯗꯧ ꯃꯥꯜꯂꯤ ꯑꯗꯨꯅ ꯅꯪ ꯇꯣꯏꯅ ꯇꯣꯏꯅ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯎ ꯅꯪꯅ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯒ ꯉꯁꯤ ꯑꯩꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯒ ꯀꯌా ꯌꯥꯝꯅ ꯈꯦꯠꯅꯩ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯏꯆꯦ ꯑꯩꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯛꯅꯕ ꯇꯧꯔꯒꯦ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯌꯦꯡꯕꯗꯨꯝ ꯍꯧꯕꯤꯌꯨ ꯍꯣꯏ ꯏꯕꯦꯝꯃ ꯂꯩꯐꯝ ꯆꯥꯐꯝꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯉꯁꯤ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯇꯧꯕꯇꯕꯨ ꯁꯦꯟꯗꯣ ꯈꯔ ꯌꯥꯝꯅ ꯄꯨꯔꯒ ꯂꯥꯛꯑꯣ ꯈꯨꯗꯛꯇ ꯍꯦꯛꯇ ꯌꯨꯝ ꯌꯥꯎꯕ ꯂꯩꯕ ꯅꯨꯡꯉꯥꯏꯒꯗꯕ ꯏꯪꯈꯣꯜ ꯑꯃ ꯀꯣꯛ ꯂꯩꯔꯒ ꯂꯣꯏꯔꯦ ꯑꯁꯨꯛ ꯂꯩꯕ ꯋꯥꯁꯤꯕꯨ ꯏꯕꯦꯝꯃ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯁ꯭ꯋꯥꯏꯒꯤ ꯀꯛꯏ ꯁꯨꯕꯤ ꯃꯌꯥꯝ ꯑꯁꯦ ꯂꯣꯏꯅꯕꯒ ꯁꯍꯔꯒꯤ ꯁꯦꯜ ꯄꯥꯏꯕ ꯃꯌꯥꯝꯒꯤ ꯅꯨꯄꯤ ꯂꯣꯏꯅ ꯇꯤꯟꯅꯕꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯕꯖꯥꯠ ꯄꯨꯔꯥ ꯁꯪꯁꯥꯔ ꯑꯃꯅꯤ ꯂꯩꯔꯒ ꯈꯪ ꯍꯥꯏꯔꯤꯕꯁꯤꯡ ꯏꯕꯦꯝꯃ ꯐꯤꯖꯦ ꯆꯛꯆꯥꯀꯁꯦ ꯁꯦꯠꯅꯤꯡꯕꯅꯤ ꯁꯦꯠ ꯆꯥꯒꯗꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯐꯅꯦꯛ ꯃꯔꯩ ꯇꯝꯃꯤ ꯇꯝꯗꯦꯅ ꯉꯥꯡꯅꯕ ꯁꯤꯒꯨꯝꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯉꯥꯟꯕꯤꯅ ꯊꯣꯏꯕꯤꯗ ꯋꯥ ꯀꯌꯥ ꯍꯥꯏꯖꯤꯜꯂꯛꯄꯁꯤꯗꯗꯤ ꯊꯣꯏꯕꯤꯁꯨ ꯃꯅꯦ ꯃꯀꯨꯒꯤ ꯃꯤꯅꯨꯡꯁꯤ ꯑꯁꯤ ꯄꯥꯝꯂꯛꯇ꯭ꯔꯦ ꯑꯔꯪ ꯑꯔꯥꯛꯇ ꯃꯁꯥ ꯀꯣꯝꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯕꯨ ꯄꯥꯝꯂꯛꯂꯦ ꯑꯗꯨꯕꯨ ꯀꯔꯤ ꯀꯝꯗꯧꯔꯒ ꯃꯈꯣꯏ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯁꯅꯥꯃꯇꯨꯝ ꯄꯨꯄꯨ ꯑꯩꯒꯤ ꯅꯥꯎꯔꯤ ꯁꯥꯕꯤꯌꯣ ꯇꯣꯝꯕ ꯍꯣꯏ ꯊꯦꯝꯕꯨꯡ ꯍꯣꯏꯗꯤ ꯅꯥꯎꯔꯤ ꯄꯥꯏꯔꯒ ꯂꯝꯄꯥꯛꯇ ꯁꯥꯟꯅꯕ ꯂꯥꯛꯏ ꯑꯩꯒꯤꯗꯤ ꯅꯥꯎꯔꯤ ꯂꯩꯇꯦ ꯏꯁꯨꯕꯨ ꯅꯥꯎꯔꯤ ꯄꯥꯏꯅꯤꯡꯕ꯭ꯔꯅꯦ ꯄꯥꯏꯅꯤꯡꯉꯤ ꯄꯨꯄꯨ ꯂꯝꯄꯥꯛꯇ ꯁꯥꯟꯅꯕ ꯂꯥꯛꯄ ꯃꯣꯏꯁꯤꯡꯁꯨꯅꯦ ꯅꯥꯎꯔꯤ ꯂꯣꯏꯅ ꯄꯥꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯄꯨꯄꯨꯅ ꯏꯁꯨꯒꯤ ꯅꯥꯎꯔꯤ ꯁꯥꯕꯤꯕ ꯇꯥꯔꯦꯗꯅ ꯑꯗꯣ ꯏꯁꯨ ꯁꯅꯥꯃꯇꯨꯝ ꯅꯥꯎꯔꯤ ꯄꯥꯏꯔꯒ ꯃꯤꯉꯣꯟꯗ ꯀꯥꯞꯄ ꯎꯆꯦꯛ ꯀꯥꯞꯄꯗꯤ ꯌꯥꯗꯦꯀꯣ ꯑꯩꯁꯨ ꯈꯪꯉꯤꯕ ꯄꯨꯄꯨ ꯑꯩ ꯂꯝ ꯍꯦꯜꯂꯣꯏꯌꯦ ꯑꯩꯒꯤ ꯅꯥꯎꯔꯤ ꯁꯥꯕꯤꯌꯨ ꯕꯨꯕꯣꯛꯀ ꯄꯨꯄꯨꯒꯅ ꯎꯆꯦꯛ ꯃꯆꯥ ꯍꯥꯏꯕ ꯐꯠꯇꯦ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯕꯒꯤ ꯋꯥꯔꯤ ꯑꯗꯨꯝ ꯂꯤꯕꯗꯣ ꯑꯩ ꯀꯥꯎꯗꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯁꯨꯒꯤ ꯅꯥꯎꯔꯤ ꯐꯖꯕ ꯑꯃ ꯍꯧꯖꯤꯛ ꯄꯨꯄꯨꯅ ꯁꯥꯕꯤꯕ ꯇꯥꯔꯦꯗꯅ ꯌꯥꯏꯁꯀꯨꯜꯅ ꯅꯥꯎꯔꯤ ꯐꯖꯕ ꯑꯃ ꯁꯥꯕꯤꯗꯨꯅ ꯁꯅꯥꯃꯇꯨꯝꯗ ꯄꯤꯔꯝꯃꯤ ꯁꯅꯥꯃꯇꯨꯝꯁꯨ ꯑꯉꯥꯡꯒ ꯑꯣꯏꯔꯦ ꯅꯥꯎꯔꯤꯗꯨ ꯃꯄꯨꯗꯒꯤ ꯍꯔꯥꯎꯅ ꯂꯧꯔꯒ ꯂꯝꯄꯥꯛ ꯇꯝꯅ ꯁꯥꯟꯅꯕ ꯆꯦꯟꯈꯤꯔꯝꯃꯤ ꯚꯥꯖꯤ ꯁꯅꯥꯃꯇꯨꯝꯗꯤ ꯏꯃꯥꯒ ꯂꯩꯈꯤꯕ꯭ꯔꯥ ꯅꯃꯥꯗꯤ ꯃꯅꯤꯡꯗ ꯃꯣꯔꯣꯛ ꯃꯈꯣꯡ ꯁꯨꯃꯧꯕꯅꯤ ꯏꯁꯨꯅ ꯂꯝꯄꯥꯛꯇ ꯁꯥꯟꯅꯕ ꯆꯠꯈꯤꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩ ꯀꯧꯕꯤꯔꯨꯔꯒꯦ ꯌꯨꯝꯁꯤꯗ ꯁꯨꯝ ꯐꯥꯖꯤꯜꯂꯒ ꯊꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯉꯥꯏꯍꯥꯛꯁꯨ ꯁꯥꯟꯅꯖꯔꯨꯁꯠ ꯀꯔꯤꯒꯤ ꯁꯥꯟꯅꯕꯅꯣ ꯚꯥꯖꯤꯌꯥ ꯃꯥꯅ ꯁꯥꯟꯅꯅꯤꯡꯂꯕꯁꯨ ꯁꯨꯃꯥꯡ ꯑꯁꯨꯛ ꯄꯥꯛꯄ ꯑꯃ ꯂꯩꯔꯤꯕꯁꯤꯗ ꯁꯥꯟꯅꯍꯟꯕ ꯌꯥꯗꯕ꯭ꯔꯣ ꯋꯥꯔꯛ ꯋꯥꯇꯦꯝꯗꯕ ꯑꯉꯥꯡꯁꯤꯡꯗꯨꯒ ꯂꯣꯏꯅ ꯇꯤꯟꯅꯔꯒ ꯃꯆꯤꯟ ꯃꯈꯥ ꯊꯤꯗꯨꯅ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯗꯕ ꯉꯥꯡꯕ ꯍꯩꯔꯛꯅꯕꯅꯤ ꯏꯃꯥꯒ ꯕꯥꯖꯤꯒꯁꯨ ꯋꯥꯈꯜ ꯌꯥꯎꯃꯟꯗꯦ ꯐꯅꯗꯤ ꯌꯥꯝꯂꯕꯅꯤ ꯑꯩꯅ ꯑꯉꯥꯡꯁꯦ ꯊꯥꯗꯣꯛꯀꯅꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯍꯌꯦꯡ ꯏꯆꯥꯁꯤꯅ ꯃꯥꯡꯂꯕꯗꯤ ꯑꯩꯈꯣꯏꯇꯅꯤ ꯄꯩꯁꯥ ꯂꯥꯡꯍꯝꯒꯗꯧꯔꯤꯕꯁꯦ ꯃꯈꯣꯏ ꯃꯄꯥ ꯀꯔꯤꯅꯣ ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯄꯦꯄꯥ ꯉꯥꯡꯂꯝꯂꯤꯕꯗꯨꯅ ꯀꯔꯤꯕꯨ ꯑꯣꯏꯔꯨꯅꯤ ꯂꯝꯄꯥꯛꯇ ꯈꯨꯜꯒꯤ ꯑꯉꯥꯡ ꯁꯥꯟꯅꯕ ꯃꯔꯛꯇ ꯅꯁꯨ ꯁꯅꯥꯃꯇꯨꯝ ꯆꯠꯈꯤꯕꯒꯤꯅꯤꯗꯅ ꯃꯈꯣꯏ ꯃꯄꯥ ꯍꯟꯗꯛ ꯃꯔꯛꯇꯤ ꯅꯃꯧꯁꯦ ꯀꯔꯤꯅꯣꯃ ꯇꯧꯏꯀꯣ ꯏꯁꯨ ꯑꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯏꯅꯤꯡ ꯇꯝꯅ ꯂꯣꯏꯅꯕ ꯐꯪꯗ꯭ꯔꯦ ꯈꯤꯇꯪ ꯇꯧꯕꯒ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯗ ꯄꯪꯐꯨꯗ ꯐꯨꯏ ꯃꯁꯤꯕꯨ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯕꯅꯤꯗ ꯏꯆꯥ ꯅꯨꯄꯤꯅ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯑꯩꯒꯤ ꯏꯃꯧꯒꯤ ꯁꯛꯂꯣꯟ ꯄꯨꯝꯕ ꯍꯣꯡꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯗꯨꯅ ꯉꯥꯡꯅꯤꯡꯕꯅꯤ ꯉꯥꯡꯂꯤꯕꯁꯤ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯤꯅ ꯁꯅꯥꯃꯇꯨꯝꯕꯨ ꯄꯝꯂꯒ ꯁꯅꯥꯃꯇꯨꯝꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯞꯂꯤ ꯌꯥꯏꯁꯀꯨꯜ ꯑꯃꯗꯤ ꯁꯅꯥꯁꯨ ꯃꯁꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯀꯣꯛꯇꯨ ꯏꯅ ꯄꯨꯡꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯌꯥꯏꯁꯀꯨꯜ ꯄꯥꯈꯠꯅ ꯏꯁꯨ ꯁꯅꯥ ꯀꯔꯤꯅꯣ ꯏꯁꯨꯒꯤ ꯀꯣꯛꯁꯤꯗꯤ ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯂꯤꯕꯅꯤ ꯃꯃꯥ ꯆꯠꯂꯨ ꯑꯃꯥꯏꯕꯩꯇꯣꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯁꯨ ꯄꯨꯄꯨ ꯊꯦꯝꯕꯨꯡꯅ ꯑꯩꯒꯤ ꯅꯥꯎꯔꯤꯗꯨ ꯄꯤꯌꯨ ꯌꯥꯗꯦꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯀꯟꯅ ꯏꯜꯂꯛꯄꯗ ꯍꯩꯅꯧ ꯄꯥꯝꯕꯤꯗ ꯑꯩ ꯌꯩꯁꯜꯂꯤꯅꯦ ꯑꯩꯒꯤ ꯀꯣꯛꯁꯤ ꯏ ꯁꯨꯝ ꯊꯣꯛꯏꯁꯤ ꯀꯩꯒꯤꯅꯣ ꯄꯨꯄꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯕꯨꯕꯣꯛꯅ ꯃꯥꯏꯕ ꯄꯨꯔꯛꯂꯅꯤ ꯁꯅꯥꯃꯇꯨꯝ ꯏꯃꯥꯅ ꯃꯈꯣꯏꯒ ꯇꯤꯟꯅꯒꯅꯨ ꯍꯥꯏꯗ꯭ꯔꯣ ꯏꯆꯥꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯝꯂꯕꯗꯤ ꯏꯃꯥꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯏꯆꯥꯕꯨ ꯌꯥꯝ ꯅꯥꯔꯕ꯭ꯔో ꯑꯣꯖꯥ ꯃꯥꯏꯕ ꯁꯦ ꯑꯩꯒꯤ ꯏꯁꯨꯁꯦ ꯑꯃꯨꯛꯇ ꯅꯤꯡꯊꯤꯅ ꯌꯦꯡꯕꯤꯌꯨ ꯏꯁꯨꯁꯦ ꯏ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯦ ꯍꯦꯔꯥ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯅꯈꯣꯏꯅ ꯄꯥꯈꯠꯈꯤꯕꯁꯤꯅ ꯁꯦ ꯁꯅꯥꯃꯇꯨꯝ ꯏꯁꯨꯒꯤ ꯑꯌꯣꯟ ꯅꯥꯕꯗꯣ ꯏꯄꯨ ꯌꯦꯡꯕꯤꯒꯦꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯏꯇꯣꯅ ꯁꯅꯥꯃꯇꯨꯝꯒꯤ ꯁꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯍꯤꯗꯥꯛ ꯊꯥꯕꯤꯕꯗꯒꯤ ꯏ ꯊꯣꯛꯄꯗꯨꯁꯨ ꯐꯈ꯭ꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯒꯤ ꯏꯁꯨꯁꯦ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ꯭ꯔꯥ ꯇꯧꯔꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯔꯥꯏꯕꯛꯁꯤꯗ ꯁꯥꯐꯨ ꯀꯟꯅ ꯌꯩꯁꯤꯟꯈꯤꯕꯒꯤ ꯏ ꯈꯖꯤꯛ ꯊꯣꯛꯄꯅꯤ ꯀꯔꯤꯁꯨ ꯑꯔꯨꯕ ꯅꯠꯇꯦꯗ ꯅꯈꯣꯏꯒꯤ ꯅꯇꯧꯗꯨꯗꯗꯤ ꯑꯩꯁꯨ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯂꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯨꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯣꯖꯥ ꯏꯇꯣ ꯁꯦ ꯌꯥꯝꯗ꯭ꯔꯦ ꯑꯋꯥꯃꯟ ꯈꯔꯁꯦ ꯄꯥꯏꯕꯤꯀꯣ
Yaman kre. Sanamatom, imaga, imong dasang sila. Tali, ay di, bupuda puhan gani. Angang lang hen gano. Sokli ba sige hendok na, nakong nakuto suti halagay ni bro. Hay, imawoy wem, kanino nang nangang libudo. Angang masin sana ba nong pado, asok apan yaw bahay ba si hong nasan. Oh, paba di nasusya, soklaga, natamoy pili boy. Imawoy wem. Sana nga sidi, as hawa pata bang ngamlatra na, mamonggi mamayda kupak na tay. Kamra, nang nanatsin kumliw misak asik kanano. Nang mo hek pok sa ba, isa ningol magnikan na. Luna sana tawrubagi mahiro. Nang nangasi, ay ko'y bu kaysulay ta na urakli ba siya. Isu sana matum si bu mitoplo. Ay ko'y gitaway asi dagi hena nung si zari ba isu. Isu asigi masada, asok apan amat hek ubada. Ay ko'y dehena, say naman siyang kang na pawi hay ba, kang da bra. Sa, nasak to yung ningti. Mi masak kang da ba sarada na. Thoibi karisu kumlamda sanama tumupamlaga pet haidoktu na imungda sangkri. Numidangi matam oiraduna, manina mayumda halagpaga thoibi na kaptu na. Makoy mapa, isasida kasiktang sokpagi paramliba na traba. Isasida patanungda thoklamlabadi, nangay karioy gani, mapamasya sumlayraga, isagi mathoy mangbangay kisi aibro. Se, amda kumo ba? Ay di mamakaw ba na, isasida soklabadi, masana pakat pang thokpani. Isa sokpagi asuk thawai waring isida imana ibo angang sena di haidana puriban. Isa seng net sina kadabasu mapumabok lay haidana aina komthoklori. Aduga makoy ni isa si sena bigadra hairaga kulkilam pakta angang si thadoklambadagi isa si soklidana. Masuk bikliba masu ase nina makuk thugairak na basipaw makoy na angang adugi mayumda satuna wayam ta hairiba sinadi isa si makoy na masu mani haidana kandi haiba tangliba na traba. Manisu thoibi na haiba semjin sajin bawa mayamdu taraga tapna khumlai. Parisi thoibi. Atubada itay maga tadaga tanaraga ikoisu sarda satkinaba tawrasi. Ainadi solaba ima ipa makoy layi khanduna khasiktuna khangba. Makoy gi matawsidi aisu hainarakchi. Mapam si layraga isase mangadabagi saru. Ikoi mapam si thadoktuna satkrasi. Hausi khaktada thoibi maithongda nokphet tawse. Numit asidagi hauraga nonini di imong na sida sor phawba kana hona kiche masa mamogi matawusti ya school amadi sanasu mathoi aduki matik nungai taba haibadu oirami bupu akoi arapada chatlani hai paban aduga imana akoi na punaba pochei losilawri aidi sida sumli hauge aibo khambiu go bupu ai nangi tungda lotke kwa mama karinu ni nasuna haribu wafam siwa akoi mapa aisu khangde haujikte isuna hairaga khangli basil makoyni yum asi thadoktuна satki hairabasu aikoi da han haifam thokpan karina makoyna khallibu wakhala sibu aikoi ani sibu makoi gi makha thaba angang laiba imung sida makoyna tawning ba tawribase harabasu phatrabasu ikoi se makoi bu pokliba mama mapa tanja si maktadani mani amadi thoibi makoi gi pugadaba mapot masaiga loinam thoklaktu mani ima baba wafam asi hana haidi haidana asana moi khoi da warogo tawbiga ꯑꯩꯈꯣꯏꯅ ꯋꯥꯐꯝꯁꯤ ꯍꯥꯏꯔꯕꯁꯨ ꯏꯃꯥ ꯄꯥꯕꯅ ꯌꯥꯔꯛꯂꯣꯏ ꯈꯪꯕꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯕꯅꯤ ꯑꯩꯒ ꯅꯃꯣꯒ ꯅꯁꯨꯁꯤ ꯄꯨꯗꯨꯅ ꯃꯇꯝ ꯈꯔ ꯁꯍꯔꯗ ꯏꯆꯥ ꯁꯅꯥ ꯃꯇꯨꯡꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯂꯩꯔꯨꯕ ꯇꯥꯔꯦ ꯍꯣꯏ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯁꯨꯛ ꯆꯥꯎꯕ ꯐꯤꯔꯦꯞ ꯑꯃ ꯅꯈꯣꯏꯅ ꯂꯧꯔꯒ ꯌꯨꯝꯁꯤꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯅꯃꯥꯒ ꯑꯩꯒꯗ ꯈꯪꯍꯜꯂꯝꯗꯕ ꯍꯥꯏꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯣ ꯏꯄꯥꯒꯤ ꯃꯅꯤ ꯑꯩꯈꯣꯏꯁꯤꯕꯨ ꯃꯤꯇꯣꯞ ꯅꯠꯇꯦ ꯕꯥꯕꯥ ꯍꯧꯖꯤꯛ ꯏꯄꯥ ꯏꯆꯥ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯏꯆꯥꯒꯤꯗꯃꯛ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯧꯅꯤꯡꯕ ꯐꯤꯔꯦꯞ ꯂꯧꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯈꯨꯡꯒꯪ ꯑꯁꯤꯗ ꯁꯨꯝ ꯂꯩꯔꯒ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕ ꯅꯆꯥ ꯄꯥꯝꯗꯦ ꯅꯆꯥ ꯅꯃꯧ ꯑꯩꯈꯣꯏꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯏꯃꯥ ꯄꯥꯕꯒꯤ ꯀꯔꯤꯁꯨ ꯋꯥꯗꯅꯕ ꯁꯦꯜ ꯅꯆꯥꯅ ꯃꯇꯝ ꯆꯥꯅ ꯌꯧꯍꯜꯂꯛꯀꯅꯤ ꯏꯄꯥꯒꯤ ꯃꯅꯤ ꯁꯅꯥꯃꯇꯣꯝ ꯂꯥꯎ ꯆꯠꯅꯕ ꯇꯧꯔꯁꯤ ꯂꯝꯕꯦꯜ ꯁꯥꯡ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯅꯤ ꯇꯜꯂꯤ ꯑꯩꯗꯤ ꯕꯨꯕꯣꯛꯀ ꯄꯨꯄꯨꯒꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯒꯅꯤ ꯃꯁꯤ ꯉꯥꯡꯁꯦ ꯌꯥꯝ ꯍꯦꯟꯕꯅꯤ ꯅꯪꯁꯨ ꯃꯐꯝꯁꯤ ꯁꯨꯝ ꯂꯩꯔꯒ ꯃꯤꯅꯥꯏ ꯑꯣꯏꯔꯒ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯅꯁꯥ ꯁꯒꯅꯨ ꯄꯥꯏꯔꯒ ꯆꯤꯡꯗ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯃꯥꯡ ꯊꯥꯔꯒ ꯆꯠꯂꯨꯂꯥ ꯄꯨꯄꯨ ꯏꯃꯥꯁꯤ ꯀꯤꯌꯦ ꯑꯩ ꯊꯅꯝꯃꯣ ꯍꯥꯏꯌꯨ ꯕꯨꯕꯣ ꯏꯃꯥꯗ ꯑꯩ ꯄꯨꯈꯤꯅꯣ ꯍꯥꯏꯌꯨ ꯑꯩ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯗꯦ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯒꯦ ꯄꯨꯄꯨ ꯁꯅꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯃꯈꯣꯏꯅ ꯈꯥꯝꯕ ꯉꯝꯂꯔꯣꯏꯗꯕ ꯃꯁꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯕꯨꯕꯣꯛꯀꯤ ꯁꯅꯥꯃꯇꯣ ꯏꯁꯨꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯕꯨꯕꯣꯛꯅ ꯍꯥꯏꯕ ꯏꯜ ꯅꯃꯥ ꯅꯄꯥꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯏꯁꯨ ꯃꯍꯩ ꯇꯝꯂꯨ
ꯏꯁꯨꯅ ꯅꯍꯩꯅ ꯁꯤꯡꯗ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯔꯒ ꯁꯣꯜꯂꯕ ꯄꯨꯄꯨ ꯕꯨꯕꯣꯛꯀꯤ ꯏꯅꯥꯛꯁꯤꯗ ꯂꯥꯛꯄ ꯃꯤꯀꯨꯞꯇꯨ ꯐꯥꯎ ꯏꯁꯨꯕꯨ ꯑꯩꯈꯣꯏꯅ ꯉꯥꯏꯔꯝꯒꯦꯀꯣ ꯕꯨꯕꯣꯛꯅ ꯍꯥꯏꯕꯤꯜꯂꯨ ꯏꯁꯨꯗꯤ ꯃꯔꯝ ꯃꯣꯛꯄ ꯏꯃꯥ ꯄꯥꯕꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯏꯁꯨ ꯆꯠꯂꯣꯀꯣ ꯏꯁꯨꯒꯤ ꯅꯅꯥꯛꯇ ꯕꯨꯕꯣꯛ ꯄꯨꯄꯨꯁꯨ ꯇꯣꯏꯅ ꯂꯥꯛꯀꯅꯤꯌꯦ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯁꯅꯥꯃꯇꯨꯝ ꯃꯕꯣꯛꯅ ꯃꯥꯕꯨ ꯊꯦꯝꯂꯤꯕꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯇꯜꯂꯦ ꯑꯩꯗꯤ ꯏꯃꯥꯒ ꯄꯥꯕꯒꯒꯤ ꯇꯨꯡ ꯏꯜꯂꯒ ꯆꯠꯄ ꯉꯝꯃꯣꯏ ꯕꯨꯕꯣꯛ ꯁꯦ ꯀꯞꯀꯅꯨ ꯑꯩ ꯕꯨꯕꯣꯛ ꯄꯨꯄꯨ ꯊꯥꯗꯣꯛꯑꯒ ꯑꯩ ꯆꯠꯂꯣꯏꯌꯦ ꯇꯥꯃꯅꯤ ꯆꯠꯂꯝꯗꯥꯏꯁꯤꯗ ꯀꯞꯁꯦ ꯂꯥꯎꯁꯤꯟꯅꯗꯅ ꯁꯨꯝ ꯇꯧ ꯂꯩꯔꯕꯗꯤ ꯑꯉꯥꯡꯁꯦ ꯀꯝꯗꯧꯅ ꯄꯨꯒꯗꯧꯔꯤꯕꯅꯤ ꯑꯩ ꯊꯣꯛꯄ ꯍꯧꯔꯝꯃꯒꯦ ꯁꯅꯥꯃꯇꯨꯝꯁꯦ ꯄꯥꯝꯈꯠꯂꯒ ꯊꯣꯛꯄꯤꯔꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯕꯅꯤ ꯁꯥꯗꯅ ꯃꯅꯤ ꯃꯆꯥꯕꯨ ꯄꯥꯝꯈꯠꯇꯨꯅ ꯁꯣꯜꯂꯕ ꯃꯃꯥ ꯃꯄꯥꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯃꯆꯥꯕꯨ ꯄꯥꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯃꯇꯨꯝꯁꯨ ꯃꯥꯕꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯊꯦꯝꯕ ꯌꯥꯗꯕ ꯃꯈꯩ ꯀꯞꯄꯤ ꯕꯨꯕꯣꯛꯀꯤ ꯁꯅꯥꯃꯇꯨꯝ ꯏꯁꯨꯕꯨ ꯕꯨꯕꯣꯛꯅ ꯈꯥꯝꯕ ꯉꯝꯗ꯭ꯔꯦ ꯏꯁꯨꯕꯨ ꯎꯗꯅ ꯕꯨꯕꯣꯛ ꯀꯝꯗꯧꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧ ꯍꯥꯏꯕꯅꯣ 이수 보기노 이마기만이 이수 미라모 이모사나 ngasay makay asab mitam amagom tumina layruba ya school na mama ngasigi namit asi una magidamagtara aikoy ani na ngasi phawba hingduna layramliba se ai maki isana aikoy gi thamoy masak khambida aikoy bu thadoktuna mitop amagom mama mapa aikoy bu hanna phawba yengnamna satkiba ngamlabako aikoy ani na asa kaya ga loinana sagat chakiba jawruba yumse Ngasidi, aikoy ani lainabagidamag sakiba oina thoklarine. Mama mapa aikoygi awaba khangdana ngasi yum masidagi thangdokkhriba nasa namogi khomthang asina yum masida amok hana thangzilakpa mikuptadi ngasi nang aina kairiba thamoy asidagi hena makoina saruk chama hena kairakigani matamduna soidana mama mapa aikoina makoibu kayamok yamna nungsi haiba soidana khanglakini matamduda aigi thamoisina makoibu ngakpiba ngamkigadrane mama ai kai mata khangde makoi mapa ai isu udana yumasna leiba ngamloi isu balawruse makoi mapa nihat leitei phamda kisaba isu ne asumna masu masa leitraba yum asida ahal oiraba yai school amadi sana jagani thakani haiba khangda kap tuna punsi leli nakalamada na kamdauri mani amadi thoibi saharda piktak tauba yum ingkhol ama leiduna arang araki punsida hayeng kari thokani haiba khangdaba makai nunghaiba ipakta tawi mapunsida ni sa amada leiton tanglaktaba mani nasidi mayumda mi kayama pusinduna sana yunai bahaurakte manida natana thoibi magi letsa sajat pumbasu pumhong hongba haibadu oirami Maniga thabak tawminaba nupasingi nupi makoy khraga punduna ahing atheng masi phawba zwar shanaduna sel mayam ama thanari ahing supama matai manaw anina sana yunaiduna leirabanina ayukni haiba khangdaba makai tumduna leiri baba ima ai chak lami chak thibiyo ai chak jage sanamatu chal namadarusu baba kuknamsi yakte tumki babda karukat sanamatum mamagi manakta amuk sanglaktuna Ima, ay chak lami, chak thibiyo. Imagi sanamatum, chakum na sangum lehobani, maduoy na tauro. Ima ngak tangga tungkigi, adugi sagi sakto, ima thongbirage. Noy di pataba mama mapani, ay na sak lami hayarasu tabidi. Bubu ki manakta thimbiyo, moy di ay na sak lami haybaga hekta sak inbi. Asi hayram laga sanamatum manggol tamna thurak laga konthong adomda mamittagi mapisin thaba makai. Mapuga mabokana mabulawba lakani khana ngaisai aram khawrangbane henjilaklabada sanamatum imungda sanglaktuna chaba yaba kari lei haiduna sum yenglakpada ngarang mapa amadi mapaga punkiba miyoi sing aduna charambagi chaklukhak adu sangsinduna chaba hawi sanamatum na tawribadu ubada mani amadi thoibi pakatna sensinduna imagi sanamatum karigino mi gare malukhak saribas nanguna sumna kana taw haike Imasu pabusu aina saklami chak thibiyo haibada amta yadaba natra ai buklamadi si chatab sanamatum na hairakliba wahaiduda masagi asoiba khangjarabagum thoibi amadi mani amana amada wadi ngangdana yingnaduna lei thoibi tapna imagi sanamatum matung manaudi asumna mina lemlama potse chaba yadeko isagi sanam ima sembirage laose
ꯄꯥꯕꯒ ꯉꯥꯏꯍꯥꯛ ꯂꯩꯔꯝ ꯏꯃꯥ ꯏꯁꯥꯅ ꯆꯥꯅꯕ ꯁꯦꯝꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯁꯥꯅ ꯆꯥꯅꯕ ꯀꯔꯤꯅꯣ ꯈꯔ ꯁꯦꯝꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯒ ꯁꯅꯥꯃꯇꯨꯝꯗ ꯅꯨꯡꯁꯤꯅ ꯏꯟꯕꯤꯔꯤ ꯊꯣꯏꯕꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯁꯣꯏꯕ ꯌꯥꯝꯅ ꯂꯩꯔꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯏꯆꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯆꯥꯒꯤ ꯅꯨꯡꯉꯥꯏꯅꯅꯕ ꯂꯝꯕꯤ ꯊꯤꯕ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯏꯃꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯥꯟꯅ ꯌꯨꯅꯩꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯏꯆꯥꯁꯦ ꯁꯣꯏꯗꯅ ꯃꯥꯡꯂꯅꯤ ꯑꯗꯨꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯅꯪꯁꯨ ꯏꯆꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩ ꯑꯩꯁꯨ ꯏꯃꯨꯡꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯃꯤ ꯄꯨꯁꯤꯟꯗꯨꯅ ꯁꯥꯟꯅ ꯌꯨꯅꯩꯕꯁꯦ ꯇꯧꯔꯔꯣꯏ ꯇꯥꯟꯖꯥꯁꯤꯗ ꯄꯥꯛꯄ ꯇꯍꯥ ꯂꯥꯛꯇꯨꯅ ꯃꯅꯤ ꯏꯆꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯅꯪꯒꯤꯁꯤꯗ ꯃꯇꯝ ꯈꯔ ꯊꯝ ꯑꯩ ꯃꯤ ꯊꯥꯔꯛꯇꯨꯅ ꯄꯣꯠꯁꯦ ꯑꯃꯨꯛ ꯂꯧꯍꯟꯒꯦ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯕꯗꯣ ꯀꯌꯥ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯅꯪꯒꯤ ꯃꯐꯝꯁꯤꯗ ꯃꯤꯅꯧ ꯑꯗꯨꯅ ꯅꯪꯒꯤꯁꯤꯗ ꯊꯝꯕꯗꯤ ꯀꯅꯥꯅꯁꯨ ꯈꯪꯂꯣꯏ ꯇꯥꯄꯥꯛꯄ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯑꯩ ꯌꯥꯎꯅꯤꯡꯗꯦ ꯄꯣꯠꯁꯤ ꯄꯨꯕꯤꯈꯣ ꯑꯁ ꯃꯅꯤ ꯅꯪꯁꯤ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯑꯁꯤꯒꯨꯝꯕ ꯑꯔꯣꯟ ꯑꯊꯨꯞꯁꯤ ꯈꯔ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯝꯗꯧꯅ ꯁꯦꯜ ꯄꯥꯏꯕ ꯉꯝꯒꯅꯤ ꯄꯣꯠꯁꯤꯗ ꯊꯝꯃꯨꯁꯦ ꯀꯩꯁꯨ ꯇꯧꯔꯣ ꯍꯌꯦꯡ ꯅꯪꯒꯤ ꯁꯦꯜ ꯁꯔꯨꯛꯁꯨ ꯑꯩꯅ ꯈꯪꯅ ꯑꯗꯨꯝ ꯈꯥꯏꯕꯤꯅꯤ ꯑꯗꯣ ꯑꯩꯅ ꯊꯥꯔꯛꯄ ꯃꯤꯅꯤ ꯍꯥꯏꯔꯕꯗꯤ ꯋꯥ ꯃꯈꯥ ꯇꯥꯗꯨꯅ ꯄꯣꯠꯁꯦ ꯆꯠꯄꯤꯈꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯄꯣꯠꯁꯤ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯥꯛꯄꯗꯤ ꯆꯠꯈ꯭ꯔꯦ ꯃꯅꯤ ꯃꯁꯥꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯄꯥꯛꯄꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯡ ꯃꯥꯁꯨ ꯇꯧꯕ ꯇꯥꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯄꯥꯛꯄꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯅꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯅꯤ ꯁꯥꯎꯅ ꯊꯣꯏꯕꯤ ꯀꯔꯤꯅꯣ ꯅꯈꯣꯏꯒꯤ ꯅꯆꯦꯒ ꯅꯇꯩꯒꯅ ꯈꯜꯂꯤ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯁꯦ ꯃꯈꯣꯏꯒꯤ ꯁꯥꯟꯅꯄꯣꯠ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯏꯈꯤꯁꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯄ ꯏꯔꯟ ꯄꯨꯝꯕꯁꯨ ꯇꯤꯡꯕ ꯇꯨꯝꯐꯝ ꯆꯥꯐꯝꯁꯨ ꯈꯪꯗꯕ ꯃꯈꯩ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯔꯣ ꯅꯪꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯅꯤ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯍꯥꯏꯈꯤꯕꯗꯣ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯁꯅꯥꯃꯇꯨꯝꯅ ꯀꯝꯗꯧꯕ ꯇꯥꯃꯅꯤ ꯑꯩꯁꯨ ꯏꯆꯦꯗ ꯑꯁꯨꯝꯅ ꯇꯧꯗꯅꯕ ꯍꯥꯏꯔꯕꯅꯤ ꯏꯇꯩꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯉꯥꯡꯕ ꯋꯥꯁꯨ ꯑꯝꯇ ꯇꯥꯗꯦ ꯃꯁꯤꯗꯕꯨ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯌꯥꯏ ꯅꯪꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯣ ꯉꯁꯤ ꯊꯣꯛꯂꯤꯕ ꯄꯨꯝꯕꯁꯦ ꯏꯁꯥꯒꯤ ꯐꯤꯔꯦꯞ ꯏꯁꯥꯅ ꯂꯧꯖꯕ ꯉꯝꯗꯕ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯅꯪꯒꯤ ꯋꯥꯍꯩꯗ ꯊꯥꯖꯔꯨꯕ ꯑꯩꯅ ꯂꯥꯟꯕ ꯏꯃꯥ ꯄꯥꯕꯨꯡꯒ ꯄꯨꯟꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯕ ꯄꯨꯟꯁꯤꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯒ ꯀꯌꯥꯝ ꯌꯥꯝꯅ ꯈꯦꯠꯅꯔꯦ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯌꯥꯔꯦ ꯇꯥꯃꯅꯤ ꯃꯐꯝꯁꯤꯗ ꯂꯩꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯨꯡꯁꯤꯟꯕ ꯉꯝꯂꯤꯕꯁꯦ ꯈꯨꯡꯒꯪꯗꯨꯗ ꯁꯨꯝ ꯂꯩꯔꯝꯗꯕꯗꯤ ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯝꯒꯗ꯭ꯔꯣ ꯃꯅꯤ ꯁꯥꯎꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯈꯪꯕ꯭ꯔꯥ ꯁꯦꯜ ꯀꯌꯥꯝ ꯄꯥꯝꯒꯦ ꯅꯪ ꯂꯩꯔꯤꯕ ꯁꯦꯜ ꯃꯌꯥꯝꯁꯤ ꯀꯣꯜꯂꯒ ꯅꯪ ꯃꯐꯝ ꯑꯁꯤ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕ ꯂꯣꯟꯅ ꯊꯨꯝꯅ ꯇꯥꯟꯕ ꯁꯦꯜ ꯑꯁꯤꯒꯤ ꯃꯄꯨ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯏꯕ ꯌꯥꯗꯧꯔꯤꯒꯦ ꯅꯨꯄꯤꯗ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤ ꯁꯦꯜ ꯈꯛꯇꯅꯤ ꯍꯥꯏꯕ ꯑꯩ ꯉꯁꯤꯗꯤ ꯚꯥꯞ ꯇꯥꯔꯦ ꯀꯔꯤꯁꯨ ꯂꯩꯇꯕ ꯁꯦꯜ ꯈꯔꯁꯤꯗ ꯅꯪꯗꯤ ꯃꯤꯇꯥꯗꯨꯅ ꯂꯩꯔꯤꯉꯩ ꯏꯆꯥ ꯁꯅꯥꯃꯇꯨꯝꯒꯤ ꯄꯨꯟꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯍꯣꯡꯕ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯅꯪꯗꯤ ꯈꯪꯂꯝꯃꯣꯏ ꯇꯥꯟꯖꯥꯁꯤꯃꯛꯇꯗꯅꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯍꯨꯞꯇꯨꯅ ꯃꯅꯤ ꯑꯃꯗꯤ ꯊꯣꯏꯕꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯂꯤꯕ ꯃꯤꯌꯥꯝꯗꯨ ꯎꯕꯗ ꯃꯅꯤ ꯑꯃꯗꯤ ꯊꯣꯏꯕꯤ ꯉꯛꯅ ꯌꯦꯡꯅꯩ नुपा अमना मखोइना फादुना पुरक्लिबा पाखंग मसादुदा फुदुना हे सेंगखुम युम मसिदगिरा नखोइना निसागी पोलमसिंग तोइना तोइना लेगिबसे हा खुनमसिंग थाजिलागे माने माने या आइबु फुबि नुपि अमना अंगांसा नखोइ कैदौरिया इमुंग असि संगदुना लेरंबा निसागी पोलम खुदिंगमक थिरगा पुथोरो हौजिकमक मई थादुना मांगनगदबनी खांबा लाकपगा नंगहौदे लाकलिबा नुपासिंगदु इमुंगदा संगदुना लेरमलिबा पोचै मखै लंखाइदुना निसागी पोलमसिंग थिरि ngak thirabagi tungda nisagi polam khara phangladuna mapanda puthore imai pi mai pe asuk kyama nisagi polam singse nakoi di lanjada basaraga dahan makhai lalonduna sel talamni boye ko nakoi khungang dagi hongalakwa minong singse kaya jugoi oyam sa deni nati nakoi bu warak pinaba namana pa ka amta leitabro asuk phataba karbar si tawraga sel talibasibu nakoi na nasagi oijaba khara thina bohonabada इनखलक्लिब नहा कयादी असीबगी खयाता सोंगसिली हाइबसी नखोइ खांगदब्रो मफमसिते होंगलकपसु कुइजिब मिनौ नखोइना फनबु ngamiने नुपि अमनम इसिया असु फत्ता मखोइसे लैकाय असि थंबा हौनदे इसा आइसु मांगकन खुदक्सिदा लैकाय असि तांथोकनब तौसी मयाम अदुनसु अमत ओइना तांथोकदबनी हाइना लाउनरे मनि अमदि थोइबि वामा फावबा ngang mangamda लुथादुना लै हे नखोइ करि येंगलि मीना मीगी इसुप्पा ngamba matai manause wakhal tanaba nupi khoi mayam sangdu waraksi adugo nupa masasa nisagi makol oibu yumse thugayu hai asumna mayam sangduna thoibi amadi mani tamthina phubire mayam adugi mataudu pikliba sanamatum kina masa tasinduna yeng ahen barang araki punsi pamluba thoibi nasidi ikai besopa nangbada natana izat leikha tare mafam asida makogi sangzapam leiche
ꯃꯅꯥꯎꯕ ꯅꯨꯡꯁꯤꯕ ꯁꯥꯈꯤꯕ ꯃꯆꯦꯉꯥꯟꯕꯤꯁꯨ ꯗꯁꯥ ꯇꯥꯅꯤꯡꯗꯕꯅ ꯂꯣꯠꯈ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯃꯅꯤ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥ ꯁꯣꯛꯂꯕ ꯃꯆꯥ ꯃꯃꯧꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯗꯨꯅ ꯏꯃꯥꯒꯤ ꯃꯅꯤ, ꯏꯆꯥ ꯀꯩꯗꯧꯔꯦ? ꯏꯃꯧ ꯁꯅꯥ, ꯅꯈꯣꯏꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯁꯤ ꯀꯔꯤꯅꯣ? ꯏꯁꯨ ꯁꯅꯥ, ꯂꯥꯛꯑꯣ, ꯕꯨꯕꯣꯛ ꯄꯝꯒꯦ꯫ ꯕꯨꯕꯣꯛ, ꯑꯩ ꯌꯥꯝ ꯀꯤꯌꯦ꯫ ꯃꯤ ꯃꯌꯥꯝꯅ ꯏꯃꯥ ꯄꯥꯕꯗ ꯐꯨꯏ, ꯑꯩ ꯀꯤꯌꯦ ꯕꯨꯕꯣꯛ꯫ ꯕꯨꯕꯣꯛ ꯂꯩꯔꯤꯕꯁꯤꯗꯤ ꯀꯅꯥꯅꯁꯨ ꯏꯁꯨꯕꯨ ꯁꯣꯛꯄ ꯌꯥꯔꯣꯏꯌꯦ ꯏꯃꯥꯒꯤ ꯃꯅꯤ, ꯏꯃꯧ ꯏꯕꯦꯝꯃ, ꯃꯤꯅ ꯎꯔꯒ ꯐꯖꯗꯦ, ꯏꯃꯨꯡꯗ ꯆꯪꯂꯒ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯔꯨꯁꯤ꯫ ꯃꯃꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯃꯨꯡ ꯑꯁꯤꯗ ꯃꯤꯇꯣꯞ ꯄꯨꯁꯤꯜꯂꯛꯂꯤꯕꯁꯦ? ꯑꯩꯅ ꯏꯄꯥꯡꯒꯜ ꯇꯦꯛꯄ ꯃꯈꯩ ꯁꯥꯈꯤꯕ ꯌꯨꯝꯁꯤ ꯃꯤꯇꯣꯞꯀꯤ ꯂꯩꯐꯝ ꯅꯠꯇꯦꯅꯦ꯫ ꯄꯥꯕ, ꯀꯧꯔꯛꯀꯅꯨ, ꯀꯅꯥꯒꯤ ꯄꯥꯕ? ꯄꯥꯞ ꯆꯦꯜꯂꯕ ꯅꯆꯤꯟꯗꯨꯅ ꯑꯩꯕꯨ ꯄꯥꯕ ꯍꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯛꯀꯅꯨ꯫ ꯅꯈꯣꯏꯒꯤ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯝꯊꯤꯕ ꯃꯍꯤꯛꯅꯤ꯫ ꯅꯃꯥꯅ ꯄꯥꯎꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯁꯣꯜꯂꯕ ꯑꯩꯈꯣꯏꯕꯨ ꯁꯤꯔꯁꯅꯨ ꯍꯥꯏꯅ ꯂꯪꯊꯣꯛꯂꯝꯂꯒ ꯅꯁꯥꯒꯤ ꯅꯨꯡꯉꯥꯏꯕ ꯂꯝꯕꯤ ꯊꯤꯗꯨꯅ ꯆꯠꯈꯤꯕ ꯅꯈꯣꯏꯅ ꯀꯔꯤꯒꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤꯕꯅꯣ? ꯅꯈꯣꯏꯕꯨ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯒꯗꯕꯒꯤ ꯁꯔꯨꯛ ꯏꯃꯤꯠꯁꯤꯗ ꯇꯁꯦꯡꯅ ꯏꯆꯥ ꯍꯥꯏꯕ ꯏꯆꯥꯁꯤ ꯎꯔꯝꯗꯕꯅ ꯐꯕꯅꯤ꯫ ꯁꯥ ꯅꯈꯣꯏꯒꯤ ꯆꯪꯖꯐꯝ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯦ꯫ ꯌꯨꯝ ꯑꯁꯤꯗ ꯅꯈꯣꯏ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯁꯣꯜꯂꯕ ꯀꯅꯥꯅꯁꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯅꯃꯥꯒ ꯑꯩꯒ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯕꯅꯤ꯫ ꯕꯥꯕꯥ, ꯅꯆꯥ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ꯫ ꯅꯆꯥꯒꯤ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜ ꯏꯃꯥ ꯄꯥꯕꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯍꯟꯈ꯭ꯔꯦ꯫ ꯏꯃꯥ ꯄꯥꯕꯒꯤ ꯃꯤꯠꯇꯒꯤ ꯁꯤꯊꯈꯤꯕ ꯄꯤꯔꯥꯡ ꯑꯗꯨꯒꯤ ꯆꯩꯊꯦꯡ ꯉꯁꯤꯗꯤ ꯅꯆꯥꯁꯨ ꯐꯪꯂꯦ꯫ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯄꯥꯕ꯫ ꯃꯁꯤ ꯑꯁꯣꯏꯕ ꯄꯨꯝꯕ ꯅꯃꯧꯗ ꯇꯥꯏꯅꯕꯤꯌꯨ꯫ ꯅꯃꯧꯅ ꯑꯍꯦꯟꯕ ꯄꯥꯝꯂꯕ ꯏꯃꯥ ꯑꯃꯗꯤ ꯃꯁꯤꯒꯤ ꯊꯃꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯟꯊꯣꯛꯄꯤꯒꯦ ꯍꯥꯏꯔꯕꯁꯨ ꯏꯔꯥꯡꯅ ꯏꯄꯣꯠ ꯐꯥꯔꯕꯤ ꯅꯃꯧ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤ꯫ ꯏꯄꯨꯔꯣꯏꯕ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯅꯁꯨ ꯑꯁꯤꯗꯗꯤ ꯏꯟꯊꯣꯛꯄꯤꯒꯅꯨ꯫ ꯃꯁꯤ ꯅꯃꯧꯅ ꯂꯪꯖꯈꯤꯕ ꯏꯔꯥꯡ ꯀꯌꯥꯗꯨꯅ ꯃꯁꯤꯒꯤ ꯅꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯄꯥꯡꯒꯜ ꯐꯥꯎꯕ ꯅꯃꯧꯒꯤ ꯏꯐꯝꯗ ꯂꯩꯇ꯭ꯔꯦ꯫ ꯄꯨꯄꯨ, ꯑꯩꯗꯤ ꯄꯨꯄꯨꯒ ꯕꯨꯕꯣꯛꯀ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯦ꯫ ꯑꯩꯅ ꯀꯣꯟꯊꯣꯡꯗ ꯂꯦꯞꯄꯒ ꯄꯨꯄꯨ ꯕꯨꯕꯣꯛ ꯂꯥꯛꯄꯔꯅ ꯑꯗꯨꯝ ꯌꯦꯡꯉꯦ꯫ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯇꯦ꯫ ꯄꯨꯄꯨ, ꯑꯩ ꯂꯧꯕ ꯂꯥꯛꯇ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯍꯟꯗꯛꯇꯤ ꯑꯩ ꯄꯨꯄꯨ ꯕꯨꯕꯣꯛ ꯊꯥꯗꯣꯛꯑꯒ ꯁꯨꯡꯆꯠ ꯆꯠꯂꯣꯏ꯫ ꯏꯃꯥ ꯄꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ꯫ ꯑꯩꯕꯨ ꯃꯣꯏꯅ ꯂꯨꯅꯁꯨ ꯇꯧꯕꯤꯗꯦ꯫ ꯄꯨꯄꯨ, ꯁꯟ ꯁꯥꯎꯑꯣ, ꯑꯩ ꯇꯣꯡꯒꯦ꯫ ꯁꯦꯕ ꯄꯨꯄꯨ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯃꯁꯨ ꯑꯁꯤꯅ ꯍꯜꯂꯛꯇꯨꯅ ꯃꯐꯝꯗ ꯑꯃꯨꯛ ꯅꯤꯡꯉꯥꯏ ꯇꯧꯔꯕ ꯑꯁꯤꯗꯗꯤ ꯌꯥꯏꯁꯀꯨꯜ ꯃꯥꯒꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯃꯥꯡꯈꯤꯗꯨꯅ ꯃꯄꯤ ꯇꯥꯅ ꯀꯞꯂꯛꯂꯤ꯫ ꯄꯨꯄꯨꯒꯤ ꯁꯅꯥꯃꯇꯨꯝ, ꯄꯨꯄꯨꯁꯨ ꯏꯁꯨꯕꯨ ꯎꯗꯕꯗ ꯀꯌꯥ ꯋꯥꯅ ꯈꯥꯡꯉꯤ꯫ ꯏꯁꯨꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝꯁꯦ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯍꯤꯡ ꯀꯌꯥꯅꯤ ꯄꯨꯄꯨꯅ ꯏꯁꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯆꯈꯤꯕ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯏꯁꯨ ꯏꯐꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ꯫ ꯄꯨꯄꯨꯒꯤ ꯁꯅꯥꯃꯇꯨꯝ, ꯄꯨꯄꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯏꯁꯨ ꯑꯃꯨꯛ ꯍꯟꯅ ꯆꯠꯈ꯭ꯔꯅꯨꯀꯣ꯫ ꯏꯃꯧ ꯁꯅꯥ, ꯏꯄꯥꯒꯤ ꯃꯅꯤ, ꯅꯈꯣꯏꯗ ꯏꯄꯥꯅ ꯍꯥꯏꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯄꯥꯅ ꯅꯈꯣꯏꯗ ꯍꯥꯏꯒꯗꯕꯗꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯅ ꯃꯆꯥ ꯅꯨꯡꯁꯤꯕꯒꯨꯝ ꯅꯈꯣꯏꯕꯨ ꯀꯅꯥꯅꯁꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏꯅꯦ꯫ ꯃꯌꯥꯗ ꯆꯥꯒꯗꯕ ꯑꯍꯥꯎꯕꯗꯨ ꯈꯨꯗꯨꯝ ꯆꯦꯠꯅ ꯇꯥꯁꯤꯟꯗꯨꯅ ꯃꯆꯥꯒꯤꯗꯃꯛ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯂꯒ ꯅꯨꯡꯁꯤꯅ ꯃꯆꯥꯗ ꯏꯟꯕꯤꯕ ꯃꯇꯝꯗ ꯃꯆꯥꯗ ꯐꯥꯎꯔꯝꯕ ꯑꯧꯔꯥꯡ ꯈꯧꯔꯥꯡꯕ ꯄꯨꯝꯕ ꯀꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯑꯣꯏꯕ ꯅꯈꯣꯏꯅꯗꯤ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅ ꯁꯣꯟꯖꯤꯜꯂꯛꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦ꯫ ꯌꯦꯛꯅꯕ ꯑꯃꯒꯨꯝ ꯈꯟꯅꯩ꯫ ꯑꯍꯥꯎꯕ ꯑꯃ ꯅꯈꯨꯠꯇ ꯄꯥꯏꯕ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯎꯗ꯭ꯔꯤꯉꯩꯗ ꯅꯕꯨꯛ ꯊꯜꯍꯧꯅꯕ ꯍꯣꯠꯅꯩ꯫ ꯃꯁꯤꯗ ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯅꯨꯡꯁꯤꯕꯒ ꯃꯆꯥ ꯑꯣꯏꯕ ꯅꯈꯣꯏꯅ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯕꯒ ꯈꯦꯠꯅꯩ ꯍꯥꯏꯔꯤꯕꯁꯤ ꯁꯣꯟꯖꯤꯜꯂꯛꯂꯕ ꯃꯃꯥ ꯃꯄꯥꯒꯤ ꯑꯁꯣꯏꯕ ꯑꯃꯒꯤꯗꯃꯛ ꯃꯆꯥ ꯑꯣꯏꯕ ꯅꯈꯣꯏꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯗꯤ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕ ꯈꯖꯤꯛ ꯎꯕꯗ ꯆꯩꯅꯥ ꯃꯁꯤꯡ ꯈꯪꯗꯅ ꯐꯥꯎꯏ꯫ ꯏꯄꯥꯒꯤ ꯃꯅꯤ, ꯅꯪꯁꯦ ꯏꯄꯥꯒꯤ ꯄꯨꯟꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯏꯃꯤꯠꯇ ꯎꯖꯈꯤꯕ ꯏꯆꯥꯅꯤꯅꯦ꯫ ꯅꯪꯁꯦ ꯏꯃꯧ ꯁꯅꯥ, ꯅꯪꯁꯨ ꯏꯀꯨꯅ ꯏꯆꯥ ꯅꯤꯉꯣꯜꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯃꯧꯅꯤꯅꯦ꯫ ꯅꯈꯣꯏꯕꯨ ꯍꯜꯂꯛꯄ ꯏꯀꯨꯅ ꯋꯥꯅ ꯉꯥꯏꯔꯤ꯫ ꯌꯨꯝ ꯑꯁꯤ ꯅꯈꯣꯏꯒꯤꯗꯃꯛ ꯏꯀꯨꯅ ꯁꯥꯈꯤꯕꯅꯤ꯫ ꯏꯆꯥ ꯏꯃꯧꯒꯤ ꯅꯐꯝꯗ ꯏꯀꯨꯅ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯇꯦꯅꯦ꯫ ꯃꯤꯇꯣꯞ ꯑꯃꯒꯨꯝ ꯀꯔꯤꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕꯅꯣ? ꯌꯨꯝ ꯑꯁꯤ ꯅꯈꯣꯏꯒꯤꯅꯤ꯫ ꯏꯃꯨꯡ ꯆꯪꯂꯁꯤ꯫ ꯅꯨꯡꯁꯤꯕ ꯏꯁꯨꯁꯤ ꯎꯕ ꯐꯪꯂꯛꯇꯕꯒꯤ ꯑꯗꯨꯛ ꯋꯥꯔꯧꯖꯕꯅꯤ꯫ ꯑꯁꯨꯝꯅ ꯌꯥꯏꯁꯀꯨꯜꯅ ꯃꯆꯥ ꯃꯃꯧꯒꯤ ꯃꯔꯥꯜ ꯉꯥꯛꯄꯤꯔꯕꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫